ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯂ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯟꯗꯣꯟꯕꯤ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯇꯨꯅ ꯁꯣꯔꯒ ꯆꯅꯤꯡ ꯆꯃꯥꯡ ꯍꯣꯟꯕ ꯃꯈꯩ ꯂꯝꯕꯤꯗꯒꯤ ꯇꯥꯔꯛꯄ ꯄꯥꯎꯗꯨ ꯃꯃꯥꯗ ꯇꯝꯅꯤꯡꯅ ꯍꯔꯥꯎꯅ ꯇꯝꯃꯤ꯫ ꯏꯃꯥ, ꯏꯇꯥ ꯊꯥꯗꯣꯏꯗꯣ ꯉꯔꯥꯡ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦ꯫ ꯍꯥ? ꯀꯔꯤ? ꯊꯥꯗꯣꯏ ꯀꯩꯗꯧꯔꯦꯕ? ꯍꯣꯏ ꯏꯇꯥ ꯊꯥꯗꯣꯏꯗꯣ ꯉꯔꯥꯡ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦꯕ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯅꯥꯁꯨ ꯄꯪꯗꯕ꯭ꯔꯥ ꯈꯪꯗꯦ, ꯑꯁꯨꯛ ꯀꯟꯅ ꯉꯥꯡꯂꯤ ꯋꯥꯁꯤ ꯇꯥꯗꯦ ꯍꯥꯏꯕ꯫ ꯊꯕꯥ ꯃꯆꯥꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯊꯥꯖꯕ ꯉꯝꯗ ꯍꯩ, ꯑꯌꯨꯛꯁꯤꯗ ꯁꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪꯗꯣ ꯉꯥꯡꯂꯅꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯊꯧ ꯇꯧꯔꯨꯁꯨ ꯆꯠꯂꯨ꯫ ꯅꯕꯨꯡꯁꯤꯡꯗꯨ ꯂꯥꯛꯂꯕꯗꯤ ꯆꯥꯛ ꯆꯥꯛ ꯍꯥꯏꯗꯅ ꯎꯆꯦꯛ ꯈꯣꯡꯕꯗꯧꯅ ꯈꯣꯡꯂꯔꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯃꯥꯒꯤ ꯇꯦꯡ ꯈꯔ ꯑꯗꯨꯝ ꯄꯥꯡꯁꯤꯜꯂꯨ ꯂꯥꯎꯁꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯇꯁꯦꯡꯅ ꯏꯇꯥ ꯊꯥꯗꯣꯏꯗꯣ ꯅꯨꯄꯥꯗ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ? ꯑꯩꯅ ꯍꯧꯖꯤꯛ ꯏꯅꯦ ꯈꯣꯝꯗꯣꯟ ꯍꯣꯏꯗꯒꯤ ꯍꯋꯥꯏꯖꯥꯔ ꯂꯧꯕ ꯆꯠꯄꯗ ꯃꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯑꯍꯜ ꯑꯍꯨꯝ ꯆꯪꯈꯤꯕꯗꯣ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ꯫ ꯀꯔꯤꯅꯣꯅꯤ ꯏꯃꯥꯒꯤ ꯑꯇꯣꯝꯕꯤ, ꯅꯪꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯁꯤꯕꯣ? ꯃꯥꯒꯤ ꯊꯥꯗꯣꯏ ꯍꯥꯏꯗꯨꯗꯤ ꯅꯪꯅ ꯊꯥ 3ꯃꯨꯛꯇꯨꯝ ꯍꯟꯒꯨꯝ ꯇꯧꯕꯅꯤ꯫ ꯃꯅꯞꯀ ꯊꯨꯠ ꯊꯨꯠ ꯆꯤꯡꯈꯠꯄ ꯃꯈꯩ ꯉꯔꯥꯡꯇ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯡꯁꯤꯗ ꯊꯤꯔꯤ ꯀꯥꯄꯤ ꯁꯥꯟꯅꯕ, ꯆꯀꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯕ ꯂꯥꯛꯑꯝꯕꯗꯨꯕꯣ? ꯍꯣ, ꯑꯗꯣ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯌꯨꯝ ꯄꯥꯟꯕ ꯃꯧ ꯑꯣꯏꯕ ꯍꯥꯏꯕꯁꯤꯕꯨ ꯁꯥꯟꯅꯄꯣꯠ ꯁꯥꯟꯅꯕꯅꯤ ꯈꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯈꯣꯡꯂꯒ ꯈꯪꯉꯤꯗꯣ ꯈꯪꯂꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ꯫ ꯆꯍꯤ ꯍꯥꯏꯔꯦ ꯄꯦꯠ ꯄꯦꯠ ꯂꯥꯎꯈꯩ ꯅꯧꯔꯤꯕꯅꯤ꯫ ꯃꯌꯥꯗ ꯆꯥꯅꯕ ꯆꯥꯛꯄꯨ ꯊꯣꯡꯕ ꯍꯩꯔꯕ꯭ꯔꯅꯦ ꯃꯥꯅ ꯆꯦꯟ ꯆꯣꯡꯗꯅꯒ ꯇꯧꯔꯤꯕꯗꯨꯕꯣ? ꯏꯃꯥꯒꯤ ꯑꯇꯣꯝꯕꯤ, ꯅꯪꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯏꯃꯥꯗꯤ ꯈꯣꯏꯗꯧꯒꯁꯤ ꯂꯪꯈꯠꯂꯤꯗ ꯇꯧꯔꯤꯁꯦ꯫ ꯐꯅꯦꯛ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯁꯦꯠꯄ ꯍꯩꯇ꯭ꯔꯤꯕ ꯃꯥꯅ ꯃꯌꯨꯝꯗꯨ ꯄꯥꯅꯤꯡꯂꯤꯕꯅꯦꯗꯅ ꯑꯩꯒꯤ ꯏꯆꯥꯗ ꯑꯣꯏꯔꯝꯃꯨ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯃꯁꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯔꯛꯀꯗꯧꯅꯤ꯫ ꯀꯩꯅꯣ ꯏꯃꯥ, ꯃꯤꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯪꯗ ꯌꯥꯝ ꯁꯥꯎꯕꯤꯗꯨꯕꯣ? ꯅꯊꯧꯗꯤ ꯂꯩꯇꯦꯍꯦ ꯏꯃꯥ ꯅꯪꯁꯦ꯫ ꯅꯪꯒꯨꯝꯕꯅ ꯈꯪꯕ ꯅꯠꯇꯦ, ꯏꯆꯥ ꯅꯤꯉꯣꯜ ꯄꯣꯛꯂꯨꯕ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯇꯨꯝꯕꯒ ꯌꯥꯕ ꯅꯠꯇꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯣꯏꯅꯗ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯔꯦ ꯏꯃꯥ, ꯑꯩꯈꯣꯏꯅꯦ ꯌꯨꯝꯒ ꯄꯥꯟꯖꯈꯤꯔꯣꯏ꯫ ꯆꯥꯛ ꯂꯥꯝꯃꯤ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯇꯧꯔꯨꯔꯒꯦ꯫ ꯇꯣꯟꯗꯣꯟꯕꯤ ꯃꯇꯥ ꯆꯦꯟꯈ꯭ꯔꯕꯅꯤ ꯁꯥꯗꯅ ꯃꯁꯥꯗꯨ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯖꯩ꯫ ꯊꯥꯗꯣꯏꯗꯨꯕꯨ ꯊꯤꯜꯂꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠ? ꯑꯩꯗꯤ ꯃꯥꯒꯤ ꯄꯥꯎ ꯇꯥꯅꯤꯡꯕꯅꯤ, ꯏꯁꯥꯒꯁꯦ ꯌꯥꯝ ꯆꯔꯥꯡꯅꯩꯌꯦꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯊꯥꯗꯣꯏꯁꯨ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯦ꯫ ꯊꯕꯥꯁꯨ ꯂꯩꯀꯥꯏ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯏ꯫ ꯃꯄꯥꯟꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯣꯟꯗꯣꯟꯕꯤ ꯃꯊꯧ ꯑꯃꯒꯨꯝ ꯂꯨꯝꯗꯨꯅ ꯇꯥꯔꯤ꯫ ꯃꯃꯥ, ꯏꯆꯥ ꯊꯥꯗꯣꯏꯗꯨꯕꯨ ꯀꯝꯗꯧꯍꯧꯒꯦ? ꯃꯥꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯑꯐꯕ ꯅꯨꯄꯥ ꯑꯣꯏꯔꯕ ꯖꯥꯠꯂ? ꯏꯆꯥ ꯊꯥꯗꯣꯏꯕꯨ ꯆꯍꯤ ꯅꯧꯃꯜꯂꯤꯗ꯫ ꯑꯩꯈꯣꯏ ꯃꯄꯥ ꯅꯨꯄꯥꯗꯨꯗꯤ ꯆꯍꯤ ꯈꯔ ꯂꯤꯔ ꯃꯥꯜꯂꯦ꯫ ꯅꯤꯁꯥ ꯄꯁꯥꯒ ꯆꯥꯗꯦ, ꯌꯥꯝ ꯐꯩ ꯍꯥꯏꯅꯍꯧꯋꯤ꯫ ꯃꯧꯁꯨ ꯃꯇꯣꯝꯇ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯗꯅ ꯋꯥꯈꯜ ꯋꯥꯔꯤꯕ, ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅꯗꯤ ꯃꯃꯧ ꯐꯪꯂꯕꯅꯤ ꯁꯥꯗꯅ ꯍꯔꯥꯎꯗꯅ ꯅꯣꯛꯈꯤꯕꯁꯤꯅ ꯃꯨꯛꯇꯣꯏꯕ ꯀꯨꯝꯍꯩꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯨꯄꯥ ꯃꯆꯥꯗꯨꯅꯕꯨ ꯋꯥꯈꯜ ꯇꯥꯖꯔꯕꯗꯤ ꯃꯈꯣꯏ ꯃꯄꯥꯅꯗꯤ ꯐꯔꯦ ꯍꯥꯏꯕꯤꯔꯤꯕ꯫ ꯏꯆꯦ ꯕꯤꯅꯥꯗꯤ ꯉꯔꯥꯡꯗꯒꯤ ꯀꯞꯄꯗ ꯃꯁꯥꯗꯣ ꯐꯤꯕꯝ ꯑꯃ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅ ꯆꯍꯤ ꯅꯧꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅ ꯎꯕ ꯅꯠꯇꯦꯗꯣ, ꯃꯣꯏꯒꯤꯗꯤ ꯃꯃꯧ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯅ ꯃꯧ ꯑꯃꯅ ꯄꯨꯒꯗꯕ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯝꯕ ꯃꯀꯣꯛ ꯊꯛꯇ ꯄꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯈꯟꯕꯗ ꯏꯆꯦꯗꯣ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯍꯧꯔꯤ꯫ ꯊꯥꯗꯣꯏꯅꯗꯤ ꯃꯗꯨ ꯄꯨꯝꯕ ꯈꯪꯗꯕꯅꯤꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯤꯌꯦꯗꯅ ꯅꯣꯛꯇꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯄꯥꯎ ꯇꯝꯍꯧꯔꯤ꯫ ꯑꯉꯥꯡ ꯁꯣꯏꯅꯥꯎ ꯑꯃ ꯆꯦꯟꯕꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅ ꯆꯥ ꯌꯦꯜꯂꯦꯗꯣ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯨꯅ ꯑꯣꯏꯈ꯭ꯔꯦꯗꯅ꯫ ꯍꯩ ꯃꯃꯥ, ꯃꯤꯒꯤ ꯋꯥꯔꯤꯅ ꯑꯃꯅꯤ, ꯅꯆꯥ ꯆꯦꯛꯁꯤꯟ꯫ ꯏꯆꯥ ꯇꯣꯟꯗꯣꯟꯕꯤꯁꯤꯃꯗꯤ ꯑꯇꯣꯟ ꯑꯇꯥꯡ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯃꯇꯨꯡꯗ ꯇꯥꯡꯅ ꯐꯪꯖꯕ ꯏꯆꯥ ꯅꯤꯉꯣꯜꯅꯤ ꯍꯥꯏꯗꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯨꯕꯁꯤꯅ ꯃꯁꯤꯃꯗꯤ ꯈꯔ ꯃꯉꯥꯎ ꯊꯤꯒꯗꯧꯔꯤ, ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯁꯣꯝꯗ ꯏꯃꯨꯡꯗꯅ ꯀꯝꯗꯧꯔꯤ? ꯇꯣꯟꯗꯣꯟꯕꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯅꯨꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯆꯍꯤ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯁꯨ ꯑꯗꯨꯝ ꯌꯥꯕ ꯖꯥꯠꯅꯤ꯫ ꯃꯧ ꯑꯣꯏꯕ ꯀꯥꯏꯁꯦ ꯀꯌꯥꯝ ꯋꯥꯕ ꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯃꯧ ꯑꯣꯏꯕ ꯋꯥꯕ ꯊꯕꯛ ꯂꯩꯇꯦ ꯀꯥꯏꯅ, ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯧ ꯑꯅꯧꯕꯤ ꯀꯥꯏꯗꯣ ꯈꯪꯑꯣꯏ ꯑꯣꯏꯅꯤꯡꯈꯠꯂꯛꯏ꯫ ꯐꯤ ꯐꯅꯦꯛ ꯐꯖꯕꯒ ꯁꯦꯠꯇꯅ ꯅꯈꯥꯡꯗ ꯆꯥꯟꯗꯣꯟ ꯃꯇꯦꯛ ꯑꯃꯒ ꯄꯤꯛꯇꯛꯅ ꯊꯤꯜꯂꯒ ꯑꯁ ꯀꯃꯥꯏꯅ ꯇꯧꯌꯥ? ꯋꯥꯈꯜꯒꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯩꯗꯤ꯫ ꯑꯁꯨꯝꯅ ꯇꯣꯟꯗꯣꯟꯕꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯊꯥꯗꯣꯏ
ꯅꯪꯗꯤ ꯅꯨꯄꯥ ꯀꯣꯏ ꯀꯥꯏꯅ ꯑꯩꯈꯣꯏꯗꯒ ꯍꯥꯏꯗꯣꯛꯂꯝꯗꯕꯤ ꯍꯦꯛꯇ ꯆꯦꯟꯈꯤꯅꯦ ꯑꯇꯩ ꯑꯇꯩꯗ ꯇꯥꯛꯂꯝꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎꯕꯗꯤ ꯍꯥꯏꯔꯝꯕ ꯌꯥꯔꯤꯕꯅꯤ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯁꯨ ꯆꯦꯅꯤ ꯈꯪꯗꯦ ꯑꯗꯨꯒꯤ ꯈꯨꯔꯥꯗꯨꯅ ꯕꯣꯔꯥ ꯂꯩꯕꯤꯒꯦ ꯍꯥꯏꯔꯒ ꯑꯩꯕꯨ ꯊꯥꯡꯂꯒ ꯄꯨꯔꯤꯅꯤ ꯍꯩꯃ ꯁꯦꯡꯕꯩꯔꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯑꯗꯣ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯒ ꯑꯉꯥꯡ ꯑꯃ ꯄꯨꯔꯛꯏ ꯀꯥꯏꯅꯒ ꯁꯥꯎꯕ꯭ꯔꯕ ꯅꯪꯉꯣꯟꯗꯒ ꯊꯤꯅ ꯆꯩꯔꯛꯄ꯭ꯔꯕ ꯀꯔꯥꯏꯗꯩꯅꯣ ꯑꯩ ꯍꯦꯛ ꯎꯕꯒ ꯃꯧ ꯂꯥꯛꯑꯦꯅ ꯍꯔꯥꯎꯕꯗ ꯀꯨꯝꯍꯩꯅꯤ ꯏꯃꯧ ꯁꯅꯥ ꯀꯥꯏꯅ ꯏꯅꯦꯝꯗꯨꯅꯩꯕꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯉꯤꯕ ꯆꯠꯂꯝꯗꯥꯏꯗꯒꯁꯦ ꯑꯗꯨꯒꯤ ꯈꯨꯔꯥꯗꯨꯅ ꯁꯦꯜꯒ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯂꯩꯍꯧꯔꯤꯕ ꯃꯣꯏꯒꯤ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯍꯔꯥꯎꯅ ꯍꯧꯏ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯗꯣ ꯅꯣꯏꯕꯨ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯗ꯭ꯔꯕꯣ ꯑꯩꯗꯤ ꯏꯃꯥꯅ ꯁꯥꯟꯅꯕ ꯆꯠꯀꯦꯁꯨ ꯌꯥꯗ꯭ꯔꯦ ꯁꯥꯟꯅꯅꯤꯡꯃꯟꯗꯅ ꯐꯃꯥꯡꯁꯤꯗ ꯏꯇꯣꯝꯇ ꯅꯨꯡ ꯈꯨꯜꯂꯒ ꯁꯥꯟꯅꯔꯤꯕꯅꯤ ꯅꯇꯣꯝꯇ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯑꯩꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯁꯤꯁꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯥꯗꯣꯏꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯇꯣꯟꯗꯣꯟꯕꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯈꯜꯗ ꯂꯩꯁꯥ ꯐꯔꯛꯂꯕꯅꯤ ꯑꯗꯨꯅ ꯇꯣꯟꯗꯣꯟꯕꯤꯅ ꯃꯃꯥꯗ ꯍꯪꯉꯤ ꯏꯃꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯁꯤꯡꯂꯨꯞꯇ ꯌꯥꯎꯕ ꯌꯥꯗ꯭ꯔꯤꯕꯣ ꯍꯩ ꯀꯔꯤꯒꯤ ꯂꯩꯁꯥꯕꯤ ꯁꯤꯡꯂꯨꯞꯅꯣ ꯆꯍꯤ 15 ꯐꯥꯎꯕ ꯁꯨꯗ꯭ꯔꯤꯕ ꯅꯪꯅ ꯍꯥ ꯃꯤ ꯂꯩꯁꯥꯕꯤ ꯁꯤꯡꯂꯨꯞꯇ ꯌꯥꯎꯔꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯗꯤ ꯆꯍꯤ 10 ꯍꯦꯜꯂꯕ ꯉꯥꯛꯇꯅꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯀꯣ ꯅꯄꯥꯒꯩꯒꯗꯤ ꯐꯩ ꯅꯪꯅ ꯉꯝꯕꯅꯤ ꯅꯪ ꯇꯌꯥꯏꯅꯒ ꯎꯔꯕꯗꯤ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯨꯍꯦ ꯅꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯕꯤꯖꯅꯤꯀꯣ ꯀꯔꯤꯒꯤ ꯐꯨꯕꯅꯣ ꯏꯃꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯃꯤ ꯏꯃꯥꯟꯅꯕꯤ ꯐꯥꯎ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯇꯌꯥꯏ ꯄꯥꯈꯪ ꯑꯔꯤꯕꯁꯤꯒ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯃꯁꯤꯗ ꯐꯨꯔꯒꯦꯍꯦ ꯑꯁꯨꯛ ꯏꯔꯥꯡ ꯄꯥꯝꯕ ꯃꯆꯥꯁꯤꯕꯣ ꯏꯃꯥ ꯉꯥꯎꯕꯤ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯑꯩꯉꯣꯟꯗ ꯍꯦꯛ ꯐꯨꯔꯕ ꯑꯩꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯎꯔ ꯌꯦꯡꯉꯣ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯁꯥꯈꯤꯅ ꯃꯆꯥꯅꯨꯄꯥ ꯈꯣꯏꯃꯨꯒꯤ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯍꯦꯛꯇ ꯃꯩ ꯊꯥꯕ ꯍꯧꯏ ꯊꯥꯒꯦ ꯃꯁꯤꯒꯤ ꯄꯨꯝꯅꯝ ꯅꯝꯕ ꯃꯐꯤꯁꯤꯗ ꯃꯩ ꯊꯥꯒꯦ ꯃꯐꯤ ꯁꯨꯅꯤꯁꯨ ꯈꯪꯗꯕ ꯃꯥꯅ ꯑꯁꯨꯛ ꯂꯤꯔꯕꯁꯤ ꯐꯥꯎꯕ ꯃꯇꯨ ꯊꯤꯅꯤ ꯈꯪꯗꯦ ꯃꯐꯤ ꯑꯃꯣꯠꯄ ꯃꯌꯥꯝꯁꯦ ꯅꯝꯆꯤꯟꯗꯅ ꯀꯅꯥ ꯂꯥꯛꯂꯒ ꯁꯨꯅꯕ ꯊꯝꯂꯤꯕ ꯃꯐꯤꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯁꯨꯕꯤꯅꯕ ꯂꯩꯇꯕ ꯃꯥꯒꯤ ꯅꯝꯊꯤꯕ ꯃꯌꯥꯝꯁꯦ ꯃꯩ ꯊꯥꯗ꯭ꯔꯕꯗꯤ ꯍꯅꯨꯕꯤ ꯑꯩꯕꯨ ꯑꯁꯨꯛ ꯅꯝꯊꯤꯕ ꯃꯅꯝꯁꯦ ꯅꯝꯂꯒ ꯈꯥꯡꯒꯗ꯭ꯔꯣ ꯏꯃꯥ ꯀꯩꯅꯣ ꯇꯧꯗꯨꯕ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯒꯤ ꯁꯦꯠꯅ ꯆꯥꯅ ꯐꯤꯔꯣꯜ ꯄꯨꯝꯕ ꯃꯩ ꯊꯥꯔꯕ ꯏꯃꯥ ꯅꯪꯕꯨ ꯑꯍꯜ ꯑꯣꯏꯔꯛꯄꯗꯒꯤ ꯅꯅꯥꯒꯗꯨ ꯌꯩꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯒꯤ ꯐꯤꯁꯦ ꯃꯩ ꯊꯥꯗꯣꯛ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯐꯤ ꯑꯃꯣꯠꯄꯁꯤ ꯁꯦꯡꯅ ꯁꯨꯗꯣꯛꯑꯝꯃꯨ ꯍꯥꯏꯕꯅꯦꯃꯤ ꯏꯃꯥ ꯐꯖꯇꯣꯝꯕꯤ ꯅꯪꯕꯨ ꯍꯦ ꯇꯥꯅꯤꯡꯗꯦ ꯑꯩꯁꯤ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯏꯁꯥꯁꯤꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯍꯅꯨꯕꯤ ꯑꯩꯕꯨ ꯑꯣꯠꯀꯤ ꯌꯥꯝꯅ ꯑꯣꯠꯂꯤꯕ ꯅꯪꯒꯤ ꯅꯐꯤꯕꯨ ꯑꯩꯅ ꯁꯨꯒꯗ꯭ꯔꯣ ꯍꯥ ꯑꯁꯨꯛ ꯃꯣꯠꯄ ꯐꯤꯁꯦ ꯁꯨꯅꯅꯕ ꯑꯩꯁꯦ ꯅꯪꯅ ꯁꯦꯜ ꯄꯤꯔꯒ ꯊꯝꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯑꯃꯣꯠꯄ ꯐꯤꯁꯤ ꯁꯨꯗ꯭ꯔꯗꯤ ꯍꯦꯛ ꯃꯣꯠꯂꯛꯄꯒ ꯃꯩ ꯊꯥꯒꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯒꯤ ꯐꯤꯁꯨ ꯑꯝꯇ ꯁꯨꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯄꯨꯊꯣꯛꯑꯒ ꯃꯩ ꯂꯣꯏ ꯊꯥꯗꯧꯒꯦ ꯍꯦ ꯅꯄꯥ ꯂꯧꯕ ꯅꯀꯣꯛ ꯆꯥꯛꯄꯧ ꯃꯤꯔꯣꯜ ꯊꯨꯡꯗꯕ ꯅꯇꯨ ꯊꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯅꯪꯒꯤ ꯅꯐꯤ ꯁꯨꯔꯒ ꯑꯩꯅ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯦ ꯏꯃꯥꯁꯤ ꯁꯣꯜꯂꯦ ꯑꯩꯒꯤ ꯏꯐꯤ ꯑꯃꯣꯠꯄꯁꯦ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯀꯦꯗꯤ ꯅꯤꯡꯗ꯭ꯔꯗꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯃꯥ ꯅꯪꯅ ꯏꯃా ꯀꯧꯕ ꯋꯥꯍꯩꯁꯤ ꯇꯥꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯅꯄꯥꯒꯤ ꯃꯅꯥꯛꯇꯕꯨ ꯆꯠꯅꯤꯡꯂꯕꯅꯤ ꯁꯤꯕ ꯀꯤꯃꯟꯕꯒꯤ ꯌꯨꯝꯁꯤꯗ ꯋꯥꯅꯤ ꯍꯤꯡꯂꯕꯅꯤ ꯑꯩꯁꯦ ꯃꯁꯤꯗꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯈꯪꯄꯣꯛ ꯄꯨꯁꯤꯜꯂꯛꯇꯣꯏꯁꯦ ꯅꯍꯥꯟꯅ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯦꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ ꯑꯩ ꯁꯤꯕ ꯉꯥꯏꯔꯤꯕ꯭ꯔꯣ ꯅꯊꯧꯅꯥ ꯂꯩꯔꯕꯗꯤ ꯌꯨꯝꯁꯤꯗ ꯋꯥꯠꯂꯤꯕ ꯏꯃꯧꯗꯣ ꯄꯨꯁꯤꯜꯂꯛꯑꯣ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯏꯃꯥ ꯐꯤ ꯁꯨꯔꯝꯃꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦ ꯏꯅꯥꯁꯤ ꯄꯪꯉꯤ ꯏꯃꯥ ꯑꯣ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯀꯔꯤꯒꯤꯅꯣꯏꯃꯤ ꯅꯪꯅ ꯅꯆꯥꯏꯕꯨ ꯑꯁꯨꯛ ꯊꯤꯅ ꯄꯣꯛꯄꯤꯔꯝꯃꯤꯁꯦ ꯅꯪꯅ ꯊꯤꯅ ꯄꯣꯛꯄꯤꯔꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯩꯅ ꯄꯥꯈꯪ ꯑꯔꯤꯕ ꯃꯤꯡꯊꯣꯜꯁꯤ ꯀꯣꯜꯂꯒ ꯏꯀꯥꯏ ꯈꯪꯗꯒ ꯍꯤꯡꯂꯤꯕꯁꯦ ꯃꯁꯤꯗꯁꯨ ꯏꯃꯥꯅꯁꯨ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ ꯍꯩ ꯂꯦꯝꯐꯨ ꯃꯥꯟꯕ ꯅꯪꯒꯤ ꯋꯥꯗꯣ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯄꯥꯜꯂꯤꯕ ꯅꯃꯥꯏꯗꯣ ꯐꯖꯃꯜꯂꯕꯅꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅꯦ ꯃꯇꯨ ꯊꯤꯅꯔꯤꯕꯁꯤꯅ ꯀꯝꯗꯧꯕꯅꯣ ꯍꯥ ꯅꯪꯅ ꯅꯄꯥ ꯂꯧꯗꯅ ꯅꯨꯄꯥ ꯊꯣꯛꯆꯗ꯭ꯔꯒ ꯑꯩꯅ ꯄꯣꯛꯏ ꯀꯥꯏꯗꯅ ꯏꯔꯥꯟꯒ ꯑꯃꯨꯛ ꯊꯥꯡꯖꯤꯟꯕꯤꯔꯤꯕ ꯑꯣꯟꯊꯣꯛꯅ ꯉꯝꯃꯤꯗ ꯂꯤꯔꯛꯄꯗꯔ ꯏꯆꯥꯗꯤ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯃꯥꯒꯤ ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ ꯁꯛꯃꯪꯅ ꯊꯤꯕꯅꯤ ꯃꯤꯡꯃꯛꯅ ꯈꯣꯏꯃꯨ ꯄꯦꯜꯂꯕꯅꯤꯗ ꯑꯩꯅ ꯉꯁꯤ ꯃꯆꯤꯡ ꯂꯥꯛꯇꯅ ꯏꯇꯣꯝꯇ ꯁꯣꯔ ꯊꯤꯡꯂꯒ ꯁꯤꯗꯣꯏꯅꯦ ꯍꯩ ꯏꯃꯥꯒꯤ ꯈꯣꯏꯃꯨ ꯐꯖꯕ ꯁꯨꯃꯥꯡꯗꯨꯗ ꯑꯊꯤꯕ ꯅꯁꯛꯇꯣ ꯁꯨꯛꯇꯣꯛꯂꯒ ꯂꯦꯞꯀꯅꯨ ꯏꯃꯥ ꯌꯦꯡꯅꯤꯡꯗꯦ ꯁꯤꯡꯁꯤꯗꯨꯝ ꯈꯥꯏꯔꯣ ꯂꯥꯎ ꯑꯩꯕꯨ ꯃꯥꯅ ꯊꯤꯅꯁꯨ ꯄꯣꯛꯄꯤꯕ ꯑꯃꯨꯛꯁꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕ ꯏꯃꯥꯅꯐꯥꯎ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯅꯆꯥꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯁꯦ ꯀꯔꯝꯕ ꯅꯨꯄꯤꯅꯕꯨ ꯌꯦꯡꯅꯤꯡꯗꯣꯏꯅꯣ ꯑꯗꯣꯝꯅ ꯄꯣꯛꯍꯩꯗꯕ ꯃꯄꯣꯛ ꯑꯃꯗꯤ ꯄꯣꯛꯑꯝꯃꯤꯗ ꯈꯣꯏꯃꯨ ꯑꯩꯁꯦ ꯁꯣꯝꯗꯅ ꯇꯣꯟꯗꯣꯟꯕꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯃꯇꯣꯝꯇ ꯃꯣꯟꯗꯥꯁꯨ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯤ ꯑꯩꯁꯦ ꯍꯧꯖꯤꯛ
ꯑꯉꯥꯡ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯤꯒ ꯁꯨꯝ ꯄꯨꯜꯂꯒ ꯂꯩꯔꯗꯤ ꯑꯩꯁꯦ ꯃꯤꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯈꯪꯕꯤꯔꯔꯣꯏꯕ ꯌꯦꯡꯉꯨꯕꯁꯦ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯁꯤꯗ ꯇꯥꯔꯤꯕ ꯑꯩꯒꯤ ꯁꯛꯐꯝꯁꯦ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯅꯥꯆꯣꯝ ꯃꯆꯥ ꯑꯃꯒ ꯁꯤꯟꯁꯤꯟꯕꯁꯤꯗꯗꯤ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯕ ꯋꯥ ꯉꯥꯡꯕꯒꯥꯁꯦ ꯉꯁꯤꯗꯒꯤ ꯂꯩꯁꯥꯕꯤꯗꯧꯅ ꯂꯤꯈꯠꯇꯅ ꯉꯥꯡꯕ ꯍꯧꯔꯗꯝꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯀꯅꯥꯝꯇꯅ ꯈꯪꯕꯤꯔꯔꯣꯏ ꯀꯩꯅꯣ ꯇꯣꯟꯗꯣꯟꯕꯤ ꯑꯉꯥꯡꯅ ꯏꯃꯥꯒꯤ ꯐꯅꯦꯛ ꯍꯨꯔꯥꯜꯂꯒ ꯁꯦꯠꯂꯗꯅ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯌꯥꯝ ꯁꯥꯅꯨꯀꯣ ꯌꯦꯡꯅꯤꯡꯗꯦ ꯑꯔꯦꯝꯕꯗ ꯈꯨꯄꯥꯛ ꯆꯥꯅꯤ ꯀꯩꯅꯣ ꯇꯥꯇꯣꯟ ꯏꯃꯥꯒꯤ ꯐꯅꯦꯛ ꯍꯨꯔꯥꯟꯕ ꯀꯥꯏꯗꯦ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯁꯦ ꯑꯩ ꯏꯁꯥꯒꯤ ꯈꯪꯉꯤꯗꯅ ꯍꯟꯗꯛ ꯆꯥꯛꯀꯧꯕꯗ ꯑꯕꯣꯛꯅ ꯄꯤꯔꯛꯄ ꯃꯆꯤꯟꯅ ꯀꯜꯂꯤꯕ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯑꯩꯒꯤ ꯃꯁꯤꯡ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯅꯪ ꯂꯤꯆꯩ ꯑꯃ ꯇꯨꯝꯅꯕ ꯐꯨꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯩ ꯊꯣꯛꯆꯩꯅ ꯄꯥꯈꯪ ꯑꯔꯤꯕꯁꯤꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯐꯨꯅꯤ ꯀꯥꯏꯅ ꯙꯞ ꯁꯥꯞꯀ ꯇꯧꯔꯗꯅ ꯏꯊꯟꯗꯐꯥꯎ ꯍꯥꯞꯄꯤꯗꯦ ꯅꯪꯒꯤ ꯙꯞꯇꯨꯗꯤ ꯌꯦꯡꯉꯥꯡ ꯀꯩꯅꯣ ꯅꯪꯅ ꯅꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ ꯍꯥ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨ ꯀꯩꯅꯣꯕ ꯑꯩꯅ ꯀꯔꯤ ꯁꯣꯜꯂꯒꯦ ꯃꯤ ꯏꯁꯩ ꯁꯨꯝ ꯉꯪꯖꯕꯅꯤ ꯑꯩꯗꯤ ꯐꯤꯕꯝ ꯃꯇꯥꯁꯤꯒ ꯐꯅꯦꯛꯀꯁꯤ ꯆꯣꯟ ꯈꯨꯃꯤꯠ ꯌꯧꯈꯩ ꯁꯦꯠꯂꯅꯤ ꯆꯠꯂꯣꯅꯦꯍꯦ ꯃꯪꯒꯣꯜ ꯆꯨꯔꯤ ꯈꯨꯝꯊꯕꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯅ ꯅꯌꯥ ꯌꯥꯝꯃꯥꯡꯗꯣ ꯑꯩ ꯆꯣꯡꯊꯣꯛꯆꯔꯅꯤ ꯂꯩꯁꯥꯕꯤ ꯈꯪꯆꯥ ꯁꯥꯅꯤꯡꯕ꯭ꯔꯩꯕꯨ ꯍꯅꯨꯕꯤ ꯃꯥꯜꯂꯒ ꯅꯨꯄꯥ ꯐꯪꯗꯗꯅ ꯌꯨꯝꯕꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯀꯞꯄ ꯁꯣꯏꯗ꯭ꯔꯦꯗꯣ ꯑꯩꯒꯤ ꯁꯦꯜ ꯄꯛꯇꯕꯤꯁꯦ ꯇꯥꯇꯣ ꯅꯪ ꯊꯕꯛ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯄꯥꯅꯩꯁꯦ ꯊꯕꯛ ꯂꯩꯇ꯭ꯔꯒꯅ ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯂꯨꯁꯨꯁꯣ ꯅꯨꯄꯤ ꯐꯪꯗꯗꯅ ꯉꯥꯎꯔꯤꯗꯣ ꯑꯩ ꯃꯤꯒꯁꯨ ꯀꯕꯛ ꯎꯁꯤꯇꯤꯅꯦ ꯃꯁꯤ ꯉꯥꯡꯁꯦ ꯍꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯎꯅꯕꯒ ꯁꯤꯛꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯣ ꯅꯊꯧ ꯇꯧꯅꯔꯨꯁꯨꯀꯣ ꯏꯃꯥ ꯊꯕꯛ ꯇꯧꯐꯝ ꯈꯪꯗꯦ ꯏꯁ ꯏꯃꯥꯒꯤ ꯑꯇꯣꯝꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯅ ꯅꯥꯆꯣꯝꯒ ꯁꯤꯟꯈꯠꯇꯅ ꯅꯠꯇꯦ ꯏꯆꯥꯒꯤꯁꯤꯕꯨ ꯂꯩꯁꯥꯕꯤ ꯁꯥꯔꯤꯕ ꯀꯥꯏꯗꯨꯔꯣ ꯅꯣꯏ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯔꯦꯝꯅꯅꯤꯡꯕ꯭ꯔꯥ ꯏꯃꯥꯒꯤ ꯑꯇꯣꯝꯕꯤ ꯁꯤ ꯏꯆꯥ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯅꯪꯗꯤ ꯂꯥꯏꯔꯗꯅ ꯅꯕꯨꯡ ꯑꯍꯨꯝꯁꯤ ꯐꯥꯎꯕ ꯄꯥꯈꯪ ꯐꯥꯗ꯭ꯔꯤ ꯏꯆꯥ ꯈꯠꯄ ꯂꯥꯡꯕ ꯌꯥꯗ꯭ꯔꯤꯀꯣ ꯅꯥꯆꯣꯝꯒꯁꯤ ꯑꯝꯇ ꯂꯧꯊꯣꯛꯎꯁꯤ ꯀꯧꯕꯨꯂꯩ ꯑꯉꯥꯎꯕꯤ ꯌꯥꯝ ꯃꯥꯜꯂꯦꯕ ꯏꯃꯨꯡꯅ ꯐꯅ ꯋꯥꯔꯛꯂꯕꯁꯨ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗ꯭ꯔꯤꯕ ꯇꯣꯟꯗꯣꯟꯕꯤ ꯄꯥꯈꯪ ꯑꯔꯤꯕ ꯈꯣꯏꯃꯨꯒ ꯍꯦꯛ ꯅꯨꯡꯁꯤ ꯁꯩꯍꯧꯗ ꯊꯦꯡꯅꯔꯨꯔꯦ ꯈꯨꯔꯥ ꯅꯪꯁꯤ ꯅꯕꯨꯛ ꯌꯥꯝ ꯐꯩꯕꯣ ꯑꯩꯗꯤ ꯅꯁꯛ ꯈꯨꯊꯤꯗꯨꯗ ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯄꯥꯒ ꯃꯥꯜꯂꯨꯔꯦ ꯑꯩꯅ ꯅꯨꯡꯅ ꯊꯣꯝꯕꯗ ꯁꯣꯏꯗꯅ ꯈꯨꯔꯥꯗ ꯄꯥꯟꯈꯤꯕꯗꯨꯗ ꯁꯥꯎꯔꯛꯀꯗ꯭ꯔꯅ ꯑꯩꯅ ꯄꯥꯈꯠꯄꯁꯤꯗꯤ ꯀꯨꯆꯨ ꯈꯔ ꯃꯝꯕꯒꯤ ꯁꯥꯊꯤꯕ ꯅꯨꯄꯥ ꯃꯥꯟꯖꯕꯩ ꯋꯥꯅꯤ ꯍꯌꯦꯡ ꯅꯪꯒꯤ ꯄꯤꯛꯈ꯭ꯔꯕ ꯈꯨꯗꯣꯝꯕꯤꯗꯨꯒꯤ ꯃꯇꯣꯟꯗ ꯇꯣꯡꯂꯒ ꯅꯪꯅ ꯎꯔꯣꯔꯣꯡ ꯇꯧꯕ ꯅꯨꯄꯥꯅꯦ ꯑꯩꯁꯦ ꯑꯗꯣ ꯈꯨꯔꯥ ꯅꯣꯏ ꯅꯃꯥꯗꯣ ꯌꯥꯝ ꯐꯕ꯭ꯔꯥ ꯍꯌꯦꯡ ꯑꯩꯉꯣꯟꯗꯒ ꯊꯤꯅ ꯑꯣꯠꯀꯗ꯭ꯔꯥꯕ ꯑꯩꯗꯤ ꯆꯨꯝꯅ ꯅꯨꯄꯥ ꯀꯣꯏꯖꯕꯩ ꯋꯥꯅꯤ ꯆꯦꯟꯕ ꯆꯣꯡꯕꯗꯤ ꯉꯝꯃꯣꯏꯀꯣ ꯆꯥꯛ ꯐꯥꯎ ꯑꯩꯈꯣꯏ ꯄꯥꯕꯅ ꯏꯜꯂꯒꯅꯤ ꯆꯥꯔꯤꯁꯤ ꯇꯣꯟꯗꯣꯟꯕꯤ ꯑꯩꯁꯦ ꯅꯣꯏ ꯅꯄꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯅꯠꯇꯦ ꯈꯨꯔꯥ ꯀꯧꯔꯛꯀꯅꯨ ꯑꯩꯁꯦ ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯀꯌꯥꯔꯛ ꯑꯩꯅ ꯈꯨꯔꯥ ꯀꯧꯔꯛꯀꯅꯨꯅ ꯍꯟꯖꯤꯟ ꯍꯥꯏꯈꯤꯗꯣꯏꯁꯤꯕꯣ ꯄꯥꯈꯪ ꯑꯔꯤꯕꯗ ꯈꯨꯔꯥ ꯀꯧꯕꯁꯦ ꯌꯥꯝ ꯁꯥꯎꯖꯥꯠꯅꯤꯗꯅ ꯑꯗꯣ ꯈꯨꯔꯥ ꯑꯩ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯇꯌꯥꯏ ꯍꯜꯂꯛꯄꯗꯅꯦ ꯑꯩ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯗꯤ ꯌꯥꯝ ꯆꯩꯌꯦꯕ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯑꯩ ꯆꯠꯂꯦ ꯁꯦꯝꯕ꯭ꯔꯥꯡ ꯄꯥꯏꯕꯗꯧꯅ ꯈꯞꯇꯅ ꯄꯥꯏꯈ꯭ꯔꯦꯅꯦ ꯅꯨꯄꯤ ꯐꯪꯃꯟꯗꯕꯗꯒꯤ ꯑꯩꯅ ꯄꯣꯛꯄ ꯌꯥꯕ ꯑꯉꯥꯡꯁꯦ ꯀꯣꯏꯔꯕꯅꯤꯀꯣ ꯑꯩꯁꯦ ꯆꯍꯤ ꯌꯥꯝꯖꯔꯁꯨ ꯅꯨꯡꯁꯤ ꯁꯩꯍꯧꯁꯤꯗ ꯅꯤꯡꯊꯥꯅꯤ ꯑꯩꯅ ꯁꯨꯔꯤꯕꯁꯦ ꯑꯩꯒꯤ ꯇꯧꯁꯦ ꯑꯩꯈꯣꯏ ꯄꯥꯕꯗꯨꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯁ ꯅꯨꯄꯥ ꯀꯣꯏꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤꯍꯦ ꯆꯥꯅꯤꯡꯕꯁꯨ ꯄꯤꯖꯕ ꯑꯄꯥꯝꯕ ꯄꯣꯠꯁꯨ ꯍꯦꯛꯇ ꯂꯩꯕꯤꯕ ꯑꯁ ꯅꯨꯄꯥ ꯀꯣꯏꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯈꯔ ꯑꯉꯥꯡ ꯑꯣꯏꯕ ꯃꯁꯛ ꯃꯇꯧꯒꯈꯔ ꯐꯖꯕ ꯑꯣꯏꯔꯝꯃꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯤ ꯃꯁꯛꯇꯣ ꯊꯦꯡꯃꯟꯕꯗꯨꯗ ꯃꯃꯥꯏꯗ ꯀꯨꯏꯅ ꯌꯦꯡꯅꯤꯡꯗꯕꯒꯤ ꯋꯥꯅꯤ ꯈꯔ ꯂꯩꯔꯒ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯁꯤꯟꯗꯣꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯣꯟꯕꯤ ꯏꯁꯤꯡ ꯈꯧꯔꯥꯡꯂꯗꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯅ ꯇꯧꯏ ꯋꯥꯈꯜꯅꯔ ꯀꯔꯤꯅꯣ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨꯗ ꯈꯣꯏꯃꯨꯒꯤ ꯁꯛꯐꯝꯗꯨ ꯍꯦꯛ ꯎꯔꯛꯏ ꯑꯁ ꯂꯣꯏꯔꯦ ꯑꯩꯅ ꯅꯨꯄా ꯃꯁꯛ ꯐꯖꯕ ꯀꯣꯏꯅꯤꯡꯉꯀꯥꯟꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥ ꯊꯤꯕꯁꯦ ꯑꯃꯨꯛ ꯈꯨꯖꯥꯏꯁꯦ ꯆꯣꯡꯊꯣꯔꯦ ꯊꯛꯑꯣꯏꯗꯦ ꯏꯁꯤꯡꯒ ꯂꯥꯡꯇ꯭ꯔꯦꯛ ꯂꯪꯈꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯣꯟꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯖꯥꯏꯗꯨ ꯂꯥꯛꯇꯨꯅ ꯂꯪꯈꯤ ꯐꯔꯤꯅꯤ ꯕꯁꯤ ꯑꯣꯏꯔꯗꯤ ꯍꯩ ꯁꯣꯅꯣꯁꯨꯕꯤ ꯃꯔꯣꯟꯁꯨ ꯊꯣꯛꯇꯕ ꯈꯨꯖꯥꯏꯁꯤꯅ ꯅꯪꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯄ꯭ꯔꯥ ꯍꯥ ꯅꯪꯅ ꯈꯨꯖꯥꯏ ꯂꯪꯊꯣꯛꯂꯤꯕꯁꯦ ꯃꯁꯤ ꯉꯥꯎꯗꯅ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯇꯧꯔꯤꯌꯦ ꯃꯁꯤ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯈꯨꯖꯥꯏ ꯂꯪꯂꯤꯕꯁꯦ ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ ꯅꯪꯅ ꯊꯧꯅꯥ ꯌꯥꯝ ꯐꯕꯗꯥꯏꯅꯦ ꯍꯥ ꯈꯨꯝꯕ ꯊꯧꯅꯥ ꯐꯕꯗꯥꯏ ꯈꯨꯝꯃꯣ ꯇꯣꯟꯗꯣꯟꯕꯤ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯏꯃꯥ ꯈꯨꯖꯥꯏꯗꯣ ꯑꯩꯅ ꯏꯁꯤꯡ ꯊꯛꯀꯦ ꯇꯧꯕꯗ ꯂꯩꯀꯥꯡ ꯇꯥꯔꯝꯃꯤꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯂꯪꯉꯤꯗꯣ ꯌꯥꯔꯦ ꯍꯧꯗꯣꯡ ꯇꯥꯇꯣ ꯈꯤꯠ ꯇꯧꯔꯛꯂꯅꯨ ꯏꯆꯥ ꯑꯣꯏꯔꯝꯕꯒꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯂꯕꯅꯤꯀꯣ ꯃꯤꯒꯤ ꯃꯆꯥꯒ ꯑꯣꯏꯔꯝꯂꯕꯗꯤ
ꯑꯩꯅ ꯁꯤꯊꯕꯗ ꯅꯪ ꯁꯤꯊꯒꯗꯧ ꯃꯌꯥꯝꯁꯤꯗꯤ ꯏꯆꯥ ꯑꯣꯏꯔꯝꯕꯒꯤ ꯇꯣꯛꯂꯕꯅꯤꯍꯦ ꯅꯪ ꯍꯣ ꯑꯗꯨ ꯈꯪꯗꯅꯅꯦ ꯂꯥꯏꯅꯩꯁꯦ ꯅꯆꯥ ꯑꯣꯏꯔꯨꯁꯣꯅ ꯊꯥꯖꯤꯜꯂꯛꯏꯁꯦ ꯃꯥꯏꯗ ꯑꯩꯗꯤ ꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦ ꯑꯃ ꯉꯥꯡꯕꯗ 10 ꯈꯨꯝꯕꯅ ꯍꯥꯟꯕ ꯏꯆꯥꯁꯤꯕꯨ ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯟꯗꯣꯟꯕꯤ ꯈꯣꯏꯃꯨ ꯎꯅꯕ ꯆꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯏꯇꯟ ꯍꯦꯛ ꯇꯜꯂꯤ ꯑꯩꯕꯨ ꯃꯗꯨꯒꯤ ꯑꯃꯨ ꯆꯔꯣꯡꯗꯨꯕꯨ ꯎꯅꯕ ꯆꯠꯂꯨꯁꯤꯔꯅꯤ ꯃꯤ ꯏꯆꯦ ꯐꯖꯕꯤ ꯇꯕꯥꯕꯤ ꯍꯣꯏꯅ ꯀꯣꯏꯕ ꯁꯤꯡꯖꯨꯒ ꯍꯦꯛ ꯆꯥꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯡꯗꯨꯅꯒ ꯐꯖꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕ ꯌꯥꯝ ꯍꯥꯟꯅ ꯄꯨꯟꯁꯤꯗ ꯀꯣꯏꯖꯕ ꯅꯨꯄꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯊꯤꯍꯟꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯍꯦ ꯏꯁꯣꯔ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯅꯨꯄꯥ ꯐꯪꯗꯕꯤ ꯅꯨꯄꯥ ꯑꯊꯤꯕ ꯀꯣꯏꯕꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯍꯥꯏꯅꯈꯤꯕ ꯇꯥꯔꯦꯃꯤ ꯑꯩꯁꯨ ꯄꯪꯃꯟꯕ ꯍꯥꯏꯗꯨꯅꯤ ꯑꯍꯥꯟꯕ ꯀꯣꯏꯕ ꯅꯨꯄꯥꯕꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯅꯠꯇ꯭ꯔꯁꯨ ꯈꯤꯇꯪ ꯌꯦꯡꯕ ꯌꯥꯕ ꯑꯃ ꯀꯣꯏꯍꯧꯕ ꯌꯥꯕꯅꯤ ꯐꯪꯍꯧꯔꯣꯏꯗꯧꯕꯗꯧꯅ ꯖꯒꯠꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ ꯅꯨꯄꯥꯅꯤ ꯑꯩꯅ ꯀꯣꯏꯔꯨꯏꯁꯤ ꯄꯪꯉꯤꯗ ꯀꯣ ꯑꯩꯁꯦ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯅꯨꯡꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯒꯁꯦ ꯋꯥꯕ ꯑꯝꯇ ꯍꯦꯛ ꯂꯩꯇꯦ ꯑꯗ ꯑꯩꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯊꯤꯃꯟꯕꯁꯤꯗ ꯑꯩꯁꯦ ꯁꯨꯝ ꯇꯟꯁꯤꯜꯂꯛꯄꯒꯤ ꯋꯥꯅꯤ ꯈꯪꯗꯅ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯑꯊꯤꯕ ꯄꯥꯈꯪ ꯑꯔꯤꯕꯗꯣ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯉꯥꯃꯣꯛ ꯂꯩꯍꯟꯒꯦꯕ ꯑꯗꯨꯒ ꯍꯣꯔꯦꯟꯗꯒꯤ ꯂꯥꯏꯗꯨ ꯀꯠꯄꯗ ꯑꯩꯒꯤ ꯅꯨꯄꯥ ꯐꯖꯕ ꯑꯃ ꯄꯤꯕꯤꯌꯣꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯪꯅ ꯅꯤꯕ ꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯣꯟꯕꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯥꯅ ꯍꯦꯛ ꯅꯤꯡꯉꯛꯄꯅꯤ ꯇꯧꯔꯤꯕ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯃꯥꯒ ꯇꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯒ ꯈꯣꯏꯃꯨꯕꯨ ꯎꯅꯕ ꯊꯣꯛꯂꯛꯂꯝꯃꯤ ꯀꯩꯅꯣ ꯇꯣꯟꯗꯣꯟꯕꯤ ꯑꯉꯥꯡ ꯅꯞꯁꯣ ꯃꯌꯥꯝꯁꯤꯗꯤ ꯅꯣꯏ ꯂꯩꯀꯥꯏꯗ ꯑꯉꯥꯡ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯑꯗꯨꯕꯨꯔꯣ ꯈꯨꯔꯥ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯏꯇꯣꯝꯇ ꯊꯣꯛꯂꯛꯄ ꯇꯟꯗꯅ ꯃꯣꯏꯒ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯔꯕ ꯊꯦꯟꯕꯨꯡꯅ ꯄꯨꯄꯨ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨ ꯇꯣꯝꯕꯅ ꯏꯆꯦ ꯇꯣꯟꯗꯣꯟꯕꯤ ꯀꯩꯅꯣ ꯌꯣꯡꯖꯥꯎ ꯃꯥꯟꯕꯁꯤ ꯅꯪꯒꯤ ꯅꯨꯄꯥꯔꯣ ꯃꯁꯛ ꯎꯕꯗ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯦ ꯐꯖꯔꯦ ꯅꯪꯗꯤ ꯑꯉꯥꯡꯅꯤꯅ ꯀꯪꯗ꯭ꯔꯨꯝ ꯍꯦꯛ ꯃꯥꯜꯂꯅꯤ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅꯕꯨ ꯍꯦꯟꯅꯤꯅ ꯊꯤꯕꯗꯤ ꯑꯩꯕꯨ ꯎꯕꯗ ꯈꯪꯉꯤ ꯀꯥꯏꯅ ꯁꯛꯇꯥ ꯅꯨꯡꯁꯤꯕ ꯑꯉꯥꯡꯇ ꯌꯥꯎꯔꯤ ꯑꯆꯥꯄꯣꯠ ꯈꯛꯇ ꯂꯩꯔꯨ ꯈꯪꯅꯤꯗꯅ ꯑꯁꯤ ꯈꯜꯂꯗꯨꯅ ꯈꯣꯏꯃꯨ ꯇꯣꯟꯗꯣꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯟꯗꯣꯟꯕꯤ ꯉꯁꯤꯁꯤ ꯁꯨꯝꯗꯧꯕꯅꯤ ꯑꯩꯅ ꯅꯪꯁꯦ ꯅꯕꯨꯛ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯄꯤꯖꯔꯒꯦ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯁꯦꯜ ꯄꯨꯔꯛꯄ ꯀꯥꯎꯏ ꯅꯪ ꯎꯔꯅꯤꯅ ꯍꯔꯥꯎꯃꯟꯗꯅ ꯁꯨꯝꯗꯧꯔꯁꯤ ꯅꯪꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯍꯌꯦꯡꯁꯨ ꯄꯨꯔꯒ ꯊꯣꯛꯂꯛꯎ ꯃꯣꯏꯅ ꯆꯥꯅꯤꯡ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯂꯩꯔꯒ ꯄꯤꯖꯒꯦ ꯑꯁ ꯈꯨꯔꯥ ꯅꯪꯁꯤꯗꯤ ꯍꯟꯅꯨꯔꯛꯄꯒꯤ ꯄꯦꯡ ꯆꯣꯏꯔꯕ ꯀꯩꯅꯣ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯑꯒ ꯁꯦꯟ ꯄꯨꯔꯛꯄ ꯀꯥꯎꯔꯦꯌꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯉꯥꯡ ꯃꯌꯥꯝꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯆꯥꯄꯣꯠ ꯍꯥꯎꯕ ꯃꯌꯥꯝ ꯂꯩꯕꯤꯔꯅꯤꯅ ꯃꯨꯛꯁꯤꯜꯂꯨꯔꯒ ꯆꯣꯞꯄꯤꯍꯦ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯀꯩꯗꯧ ꯆꯣꯞꯇꯣꯏꯅꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯩꯒꯦꯁꯦ ꯉꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯁꯦꯜ ꯄꯨꯔꯛꯄ ꯀꯥꯎꯔꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩ ꯑꯗꯨꯝ ꯄꯨꯔꯛꯇ꯭ꯔꯣ ꯍꯣꯏ ꯄꯨꯔꯛꯑꯦ ꯑꯗꯨ ꯈꯨꯔꯥ ꯑꯆꯥꯄꯣꯠꯁꯨ ꯂꯩꯔꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒ ꯅꯃ ꯆꯕꯥꯛ ꯁꯥꯟꯅꯔꯣꯏꯗꯣꯏꯅꯤ ꯍꯣꯏ ꯍꯌꯦꯡꯗꯣ ꯈꯔ ꯉꯜꯂꯞꯊꯣꯔꯛꯑꯣ ꯇꯣꯟꯗꯣꯟꯕꯤ ꯍꯣꯏꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯈꯣꯏꯃꯨꯅ ꯑꯩꯕꯨ ꯃꯁꯤꯒꯤ ꯑꯉꯥꯡ ꯁꯣꯏꯅꯥꯎꯁꯦ ꯇꯣꯛꯅꯍꯧꯕꯅ ꯐꯗꯣꯏ ꯖꯥꯠꯂꯅꯦ ꯅꯨꯄꯤ ꯐꯪꯃꯟꯗꯕꯁꯤꯗ ꯀꯣꯏꯔꯕꯅꯤꯀꯣ ꯐꯤꯕꯝ ꯑꯃꯗꯤ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯕ ꯊꯧꯁꯦ ꯅꯨꯡꯁꯤ ꯁꯌꯧꯗ ꯅꯤꯡꯊꯥ ꯁꯨꯏ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯅ ꯊꯦꯟꯕꯨꯡꯅ ꯏꯆꯦ ꯇꯣꯟꯗꯣꯟꯕꯤ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯩꯗꯤꯅꯦ ꯍꯪꯉꯕ ꯂꯝꯑꯣꯛ ꯃꯥꯜꯂꯤ ꯃꯅꯥꯇꯣꯟ ꯈꯨꯆꯥꯎꯗꯣ ꯊꯣꯏꯕꯤꯅ ꯑꯩꯗꯤ ꯑꯆꯥꯄꯣꯠꯀ ꯃꯌꯥꯝ ꯂꯩꯕꯤꯔꯅꯤꯅ ꯍꯔꯥꯎꯔꯨꯔꯒ ꯁꯦꯜ ꯄꯨꯔꯛꯇꯦꯌꯦ ꯏꯆꯦ ꯇꯣꯟꯗꯣꯟꯕꯤ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯂꯤꯛꯄ ꯂꯥꯏꯔꯕ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯤꯉꯣ ꯃꯥꯏ ꯃꯁꯛꯇꯣ ꯇꯣꯝꯕꯅ ꯍꯌꯦꯡ ꯑꯆꯥꯄꯣꯠ ꯆꯥꯊꯣꯛꯄ ꯂꯣꯏꯔꯒ ꯄꯨꯄꯨ ꯃꯥꯟꯕ ꯏꯆꯦ ꯇꯣꯟꯗꯣꯟꯕꯤꯒꯤ ꯅꯨꯄꯥꯗꯣ ꯃꯅꯤꯡꯗꯒꯤ ꯅꯥꯎꯔꯤꯅ ꯁꯦꯠꯁꯤ ꯌꯥꯔꯦꯍꯦ ꯅꯪꯅ ꯐꯥꯎꯕ ꯁꯤꯠꯄ ꯍꯩꯇꯕ ꯅꯣꯏꯅ ꯃꯤꯒ ꯁꯤꯊꯔꯗꯅ ꯏꯊꯦꯕꯣꯡ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎꯗꯨꯗꯨꯝ ꯍꯥꯟꯅ ꯆꯤꯡꯈꯠꯂꯨ ꯇꯥꯍꯧꯗꯧꯔꯦ ꯀꯩ ꯊꯣꯛꯁꯦꯅ ꯍꯌꯦꯡꯗꯒꯤꯅꯦ ꯅꯣꯏꯒ ꯑꯝꯇ ꯄꯨꯜꯂꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯈꯔ ꯄꯤꯖꯕꯤꯔꯝꯒꯦ ꯇꯧꯕꯅꯤ ꯁꯦꯜ ꯌꯥꯎꯗ꯭ꯔꯦꯅ ꯀꯩꯝꯇ ꯂꯩꯕꯤꯔꯝꯗ꯭ꯔꯦ ꯆꯥꯅꯤꯡꯕꯅ ꯅꯇꯤꯟ ꯇꯥꯔꯤꯕ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯁꯤꯡꯖꯨ ꯁꯨꯔꯒ ꯆꯥꯎꯔꯁꯤ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯅꯣꯏ ꯑꯩꯕꯨ ꯁꯥꯟꯅꯁꯤꯅ ꯀꯧꯕ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯨꯄꯥ ꯀꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯅꯣꯏꯒ ꯑꯩꯒ ꯄꯨꯟꯕ ꯌꯥꯗ꯭ꯔꯦꯕ ꯊꯦꯟꯕꯨꯡꯅ ꯍꯣꯏ ꯏꯆꯦ ꯇꯣꯟꯗꯣꯟꯕꯤ ꯍꯌꯦꯡꯗꯒꯤ ꯁꯥꯟꯅꯕ ꯄꯨꯜꯂꯔꯣꯏꯗꯕꯅꯤꯅ ꯉꯁꯤ ꯈꯔ ꯌꯥꯝ ꯁꯥꯟꯅꯍꯧꯔꯁꯤ ꯃꯅꯤꯡꯒꯤ ꯏꯌꯥꯝꯕ ꯏꯇꯣꯆꯥ ꯍꯣꯏꯗꯤ ꯃꯌꯥꯝ ꯆꯥꯎꯔꯒ ꯄꯥꯈꯪ ꯐꯥꯔꯗꯨꯐꯥꯎ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯀꯕꯥꯇꯤ ꯁꯥꯟꯅꯃꯤꯟꯅꯩ ꯅꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯐꯅꯦꯛ ꯁꯦꯠꯄ ꯍꯩꯕꯒ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯑꯩꯈꯣꯏꯒ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯦꯛꯇ ꯍꯥꯏ ꯇꯜꯂꯦ ꯑꯗꯨꯅ ꯅꯨꯄꯤꯒ ꯇꯤꯟꯅꯕ ꯍꯣ ꯃꯇꯥꯡꯅꯅꯤ ꯍꯌꯦꯡ ꯅꯣꯏꯒꯤꯁꯨ ꯃꯇꯝ ꯌꯧꯔꯒ ꯈꯪꯂꯛꯀꯗꯕ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯄꯅꯤ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯕꯨꯡ ꯌꯥꯏꯃꯗꯨ ꯃꯪꯒꯣꯜꯗ ꯁꯥꯎꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯉꯥꯡ ꯅꯪ ꯉꯥꯏꯈꯣ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯁꯥꯟꯅꯕ ꯆꯠꯄ ꯃꯇꯝꯗ ꯍꯥ ꯍꯣꯏ ꯈꯣꯡꯕꯤ ꯈꯣꯡꯅꯥꯎ ꯅꯣꯏꯁꯨ ꯁꯤꯗ ꯄꯔꯦꯡ ꯂꯦꯞꯄꯨ ꯍꯥꯏ ꯑꯩꯅ ꯀꯩꯗꯧꯔꯦ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯦꯞꯄꯨ ꯑꯉꯥꯡꯁꯥ ꯁꯦꯡꯅ ꯈꯨꯝꯃꯨ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯅꯌꯨꯝ ꯅꯦꯝꯗ ꯅꯤꯡꯊꯤꯅ ꯂꯩꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯅ ꯀꯅꯥꯅ ꯍꯧꯏ ꯁꯦꯡꯅ ꯈꯨꯝꯃꯨ
ꯅꯣꯏꯗ ꯃꯇꯝ ꯆꯥꯗꯅ ꯁꯅꯧ ꯍꯥꯏꯗ ꯀꯅꯥꯅ ꯍꯥꯏꯒꯦꯕ ꯃꯤ ꯅꯪꯒꯤꯁꯤ ꯈꯨꯝꯃꯨ ꯊꯦꯝꯕꯨꯡ ꯇꯣꯝꯕꯗ ꯁꯤꯔꯣꯜ ꯇꯧꯗꯨꯅ ꯇꯣꯝꯕ ꯏꯆꯦ ꯇꯣꯟꯗꯣꯝꯕꯤꯒꯤ ꯃꯕꯨꯡꯁꯦ ꯌꯥꯝ ꯁꯥꯊꯤꯗ꯭ꯔꯥ ꯑꯩꯗꯤ ꯀꯦꯃꯟꯗꯅ ꯌꯨꯝ ꯆꯤꯟꯗꯣꯔꯦ ꯀꯩꯅꯣ ꯁꯤꯔꯣꯜꯒ ꯇꯧꯔꯤꯗꯣ ꯌꯥꯝ ꯊꯨꯅ ꯈꯨꯝꯃꯨ ꯇꯣꯝꯕꯅ ꯑꯗꯨꯕꯨꯔꯣ ꯌꯥꯝꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯆꯠꯂꯨꯕ ꯅꯠꯇꯦꯕꯀꯣ ꯏꯆꯦ ꯇꯣꯟꯗꯣꯝꯕꯤꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯅꯦ ꯇꯣꯟꯗꯣꯟꯕꯤꯅ ꯀꯩꯅꯣ ꯇꯣꯝꯕ ꯅꯆꯤꯟ ꯊꯤꯔꯤꯗꯣ ꯍꯥ ꯀꯥꯏꯗ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯤ ꯊꯦꯝꯕꯨꯡꯅ ꯀꯩꯅꯣ ꯏꯆꯦ ꯇꯣꯟꯗꯣꯝꯕꯤ ꯅꯪꯅ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯨꯁꯤꯅ ꯕꯨꯠ ꯃꯥꯟꯕ ꯁꯦꯜ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯏ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯐꯨꯔꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯐꯨꯅꯕ ꯃꯤꯅꯝ ꯆꯥꯔꯤꯗꯣ ꯀꯩꯒꯤꯅꯣ ꯀꯔꯤꯕ ꯀꯅꯥꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯦꯕ ꯊꯦꯝꯕꯨꯡꯅ ꯇꯌꯥꯏꯃ ꯏꯆꯦ ꯇꯣꯟꯗꯣꯝꯕꯤꯁꯦ ꯕꯨꯠ ꯃꯥꯟꯕ ꯑꯊꯤꯕ ꯅꯨꯄꯥ ꯁꯦꯜ ꯌꯥꯎꯗꯕ ꯑꯃ ꯀꯣꯏꯕꯅꯦ ꯅꯨꯄꯥ ꯀꯣꯏꯔꯦꯅ ꯂꯩꯁꯥꯕꯤꯁꯨ ꯌꯥꯝ ꯁꯥꯕꯅꯦ ꯃꯥꯅ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯨꯁꯤꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯧꯔꯒ ꯆꯠꯂꯨꯏꯅꯦ ꯃꯥꯅ ꯍꯧꯔꯛꯄ ꯇꯣꯟꯗꯣꯟꯕꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯅꯆꯤꯟꯗꯨ ꯈꯨꯝꯃꯨꯅꯤ ꯍꯧꯖꯤꯛ ꯊꯥꯖꯤꯜꯂꯛꯑꯒꯦ ꯆꯨꯝꯃꯤ ꯇꯌꯥꯏ ꯈꯪꯅꯤꯡꯕ ꯉꯁꯤꯗꯤ ꯑꯉꯥꯡ ꯅꯍꯟ ꯁꯥꯕ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯕ ꯃꯇꯝꯂꯕ ꯊꯦꯝꯕꯨꯡꯅ ꯍꯣꯏꯃ ꯆꯦꯜꯂꯔꯁꯦ ꯏꯆꯦ ꯇꯣꯟꯗꯣꯝꯕꯤꯁꯦ ꯂꯩꯁꯥꯕꯤ ꯁꯥꯕꯒꯤ ꯃꯕꯨꯡꯅ ꯐꯨꯗꯠꯈꯤꯗꯣꯔꯦ ꯑꯌꯨ ꯇꯌꯥꯏ ꯅꯥꯏꯌꯦ ꯑꯩꯕꯨ ꯄꯨꯕꯤꯅꯨ ꯇꯌꯥꯏ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯥ ꯀꯣꯏ ꯃꯇꯝꯂꯕ ꯆꯨꯝꯅ ꯆꯥꯛ ꯆꯥꯕ ꯑꯣꯏꯔꯝꯈꯤꯔꯣꯏ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯨꯏ ꯀꯥꯏꯅ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩ ꯀꯤꯗꯕꯒꯤ ꯋꯥꯅꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯝ ꯍꯦꯜꯂꯕꯗꯤ ꯇꯌꯥꯏꯅ ꯐꯨꯔꯛꯀꯅꯤ ꯀꯥꯏꯁꯦ ꯅꯨꯄꯥ ꯄꯥꯝꯕ ꯅꯀꯣꯛꯇꯨꯗꯗꯤ ꯈꯜꯂꯛꯑꯝꯃꯣꯏꯕ ꯈꯜꯂꯤ ꯆꯨꯝꯅ ꯍꯥꯏꯌꯨ ꯆꯨꯝꯅ ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ ꯈꯟꯗꯦ ꯇꯌꯥꯏ ꯃꯤ ꯏꯊꯥ ꯊꯥꯗꯣꯏ ꯍꯣꯏꯗꯤ ꯅꯨꯄꯥ ꯀꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯂꯨꯍꯣꯡꯈ꯭ꯔꯤꯗꯨꯗꯤ ꯑꯩꯗꯤ ꯂꯨꯍꯣꯡꯒꯦꯅ ꯀꯣꯏꯕꯁꯨ ꯅꯠꯇꯦ ꯆꯨꯝꯅ ꯁꯨꯝ ꯃꯤꯅ ꯀꯣꯏꯅꯩꯅ ꯀꯣꯏꯔꯨꯕꯅꯤ ꯑꯩ ꯂꯥꯜꯂꯦꯕ ꯃꯁꯤ ꯑꯃꯨꯛꯈꯁꯨ ꯊꯥꯖꯒꯦ ꯅꯨꯄꯥꯕꯨ ꯆꯨꯝꯅ ꯀꯣꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯅꯃꯤꯠ ꯐꯥꯎ ꯀꯥꯛꯇ꯭ꯔꯤꯕ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯔꯒ ꯃꯧ ꯌꯥꯝ ꯑꯣꯏꯅꯤꯡꯕ꯭ꯔꯕ ꯅꯪ ꯈꯪꯅꯤꯡ ꯉꯁꯤꯗꯤ ꯂꯩꯁꯥꯕꯤ ꯌꯥꯝ ꯐꯅꯤꯡꯕꯗꯣ ꯅꯔꯨ ꯁꯤꯠꯅ ꯀꯣꯛꯊꯣꯛꯈꯤꯕ ꯅꯨꯄꯥ ꯑꯝꯇꯅ ꯄꯥꯝꯕꯤꯗꯅꯕ ꯃꯁꯤꯡ ꯐꯠꯇꯕ ꯌꯥꯏꯃꯅꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯈꯔ ꯐꯨꯔꯕꯗꯨ ꯐꯥꯎꯕ ꯄꯦꯟꯗ꯭ꯔ ꯃꯥꯜꯂꯦ ꯃꯔꯨ ꯁꯤꯠꯅꯥꯅ ꯀꯣꯛꯊꯣꯛꯈ꯭ꯔꯦ ꯃꯗꯥꯎ ꯌꯥꯗꯕ ꯍꯥꯏꯗꯨꯅꯤ ꯈꯥꯝꯕꯤꯅꯕ ꯀꯅꯥꯁꯨ ꯍꯦꯛ ꯂꯩꯇꯦ ꯌꯨꯝꯁꯤꯗ ꯍꯣꯏ ꯃꯥ ꯍꯣ ꯕꯥꯕꯥ ꯅꯆꯥꯅꯨꯄꯥ ꯐꯠꯇꯕꯁꯤꯅ ꯑꯩꯕꯨ ꯂꯨ ꯀꯣꯛꯊꯣꯛꯄꯤꯔꯦ ꯑꯩꯒꯤ ꯁꯝ ꯄꯤꯌꯣ ꯏꯃꯥ ꯑꯩꯒꯤ ꯁꯝ ꯌꯥꯎꯗ꯭ꯔꯦ ꯀꯅꯥ ꯀꯥꯟꯅꯕ ꯀꯞꯄꯤꯅꯣ ꯍꯥ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯏꯔꯥꯡ ꯇꯧꯅꯤꯡꯕ ꯅꯠꯇ꯭ꯔꯣ ꯀꯣꯏꯈꯣꯗ꯭ꯔꯦ ꯅꯨꯄꯥꯗꯣ ꯀꯣꯏꯈꯣꯕ ꯇꯌꯥꯏꯅ ꯂꯨ ꯀꯣꯛꯊꯣꯛꯄꯤꯔꯒ ꯀꯃꯥꯏꯅ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯗꯣꯏꯅꯣꯏꯃꯥ ꯑꯩꯒꯤ ꯁꯝ ꯍꯥꯞꯄꯤꯌꯣ 이마 난 나와 이마 ꯊꯕꯥ ꯑꯃꯗꯤ ꯇꯣꯃꯥꯜꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯃꯔꯨ ꯀꯣꯛꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯕꯨ ꯆꯩꯔꯤ ꯏꯃꯥꯒꯤ ꯌꯥꯏꯃ ꯅꯠꯇꯦ ꯅꯪꯕꯨ ꯅꯀꯣꯛꯇꯨ ꯆꯥꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯂꯝꯍꯦꯜꯂꯤꯗꯅꯕꯨ ꯐꯩ ꯈꯪꯗꯦ ꯐꯠꯇꯤ ꯈꯪꯗꯦ ꯅꯨꯃꯤꯠ ꯊꯥꯒ ꯀꯔꯤꯝꯇ ꯌꯦꯡꯗꯅ ꯅꯆꯜꯂꯁꯤꯕꯨ ꯃꯔꯨ ꯁꯤꯠꯅ ꯀꯣꯛꯊꯣꯛꯂꯤꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯌꯥꯏꯅ ꯏꯃꯥꯒ ꯄꯥꯎꯒꯗ ꯁꯨꯝ ꯀꯟꯈꯠꯄꯗꯒꯤꯅꯤ ꯉꯁꯤ ꯑꯁꯤ ꯌꯥꯝꯅ ꯂꯝꯍꯦꯜꯂꯝꯃꯤꯁꯦ ꯍꯣ ꯑꯗꯨꯕꯣꯕ ꯑꯉꯥꯡꯗꯤ ꯀꯔꯤꯕꯨ ꯈꯪꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯁꯤ ꯐꯩ ꯁꯤ ꯐꯠꯇꯦꯅ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯌꯥꯝꯗꯤ ꯐꯨꯕꯤꯔꯨꯔꯦ ꯅꯍꯦꯗ꯭ꯔ ꯅꯩꯍꯧꯔꯦ ꯌꯥꯝꯗꯦ ꯈꯤꯇꯪ ꯇꯣꯠꯄꯅꯤ ꯌꯨꯝꯁꯤꯗ ꯑꯩ ꯍꯦꯛ ꯂꯩꯇꯕꯗ ꯊꯣꯛꯄ ꯍꯦꯛꯇ ꯇꯧꯔꯝꯅꯤꯕ ꯍꯥꯏ ꯃꯤꯔꯦꯝꯃꯅꯤ ꯅꯈꯣꯏꯅ ꯈꯔꯗ ꯄꯥꯏꯊꯣꯛꯂꯨꯔꯤꯉꯩꯗ ꯅꯆꯟꯅꯨꯄꯤꯁꯦ ꯃꯔꯨ ꯀꯣꯛꯄ ꯈꯪꯍꯧꯗ꯭ꯔꯤꯕꯅꯣ ꯊꯥꯅꯤꯜꯅ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯈꯣꯏ ꯆꯣꯞꯄ ꯆꯠꯂꯨꯕ ꯆꯣꯞꯄꯣ ꯌꯥꯝ ꯆꯣꯞꯄꯣ ꯈꯣꯏꯗꯣ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯇ ꯃꯈꯩ ꯐꯔꯤꯅꯤ ꯅꯆꯟꯅꯨꯄꯤꯅ ꯃꯔꯨ ꯀꯣꯛꯂꯒ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦꯅꯤ ꯅꯣꯏ ꯍꯥ ꯅꯨꯡꯉꯥꯏꯔꯦꯅꯤ ꯑꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯗ꯭ꯔꯣꯏꯃ ꯈꯣꯡꯁꯤ ꯌꯦꯡꯉꯒ ꯁꯤꯕꯤꯔꯒ ꯇꯤꯡ ꯆꯦꯜꯂꯕꯗꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯇꯣꯟꯗꯣꯟꯕꯤꯅ ꯀꯐꯩ ꯆꯠ ꯄꯥꯏꯔꯛꯄꯒꯤ ꯅꯨꯡꯁꯤꯕ ꯁꯛꯐꯝꯗ ꯃꯥꯟꯗꯣꯏꯅꯤ ꯑꯆꯧꯕꯅ ꯑꯇꯣꯝꯕ ꯑꯗ ꯏꯕꯥꯅꯤꯅ ꯑꯩ ꯄꯥꯝꯒꯦꯅ ꯁꯨꯃꯥꯡꯗ ꯅꯝꯅꯕꯗ ꯐꯨꯔꯤꯠꯀ ꯂꯣꯏ ꯁꯦꯒꯥꯏꯕꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯣꯟꯗꯣꯟꯕꯤꯁꯦ ꯃꯔꯨ ꯀꯣꯛꯄꯅꯤꯅ ꯅꯨꯡꯁꯤ ꯑꯗꯨꯅꯤ ꯇꯁꯨ ꯌꯥꯔꯦ ꯅꯣꯏ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩ ꯅꯨꯡꯁꯤꯕ ꯅꯆꯜ ꯂꯨꯀꯣꯛꯄꯤ ꯑꯁꯦ ꯁꯨꯃꯥꯡꯗ ꯈꯤꯜꯂꯒ ꯍꯦꯛ ꯅꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯆꯪꯗꯅ ꯌꯦꯡꯉꯨ ꯏꯄꯥꯒꯤ ꯇꯣꯟꯗꯣꯟꯕꯤ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕ꯭ꯔꯣ ꯅꯪꯅ ꯅꯨꯄꯥꯒ ꯀꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯕꯨꯡ ꯑꯍꯨꯝ ꯂꯩ ꯈꯪꯅ ꯂꯝ ꯍꯦꯜꯂꯕꯗꯤ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯁꯝ ꯐꯖꯕꯗꯣ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯗꯅ ꯃꯤꯅ ꯅꯨꯄꯥ ꯀꯣꯏꯔꯒ ꯃꯤꯒꯤ ꯀꯣꯛꯇ ꯌꯥꯎꯕ ꯁꯝ ꯂꯣꯏꯅ ꯂꯨ ꯀꯣꯛꯄꯤꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯕꯥꯕꯥ ꯃꯣꯏꯅ ꯀꯣꯏꯕ ꯅꯨꯄꯤꯗꯣ ꯃꯌꯥꯝꯕꯅ ꯃꯔꯨ ꯀꯣꯛꯊꯣꯛꯄꯤꯔꯒ ꯃꯣꯏ ꯍꯔꯥꯎꯒꯗ꯭ꯔꯣ ꯑꯩꯒꯤ ꯁꯝ ꯄꯤꯌꯨ ꯕꯥꯕꯥ ꯇꯥꯅꯤꯡꯗꯦ ꯅꯀꯣꯛꯇꯒꯤ ꯀꯛꯊꯠꯇꯅ ꯃꯥꯡꯈ꯭ꯔꯕ ꯅꯁꯝꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯒ ꯄꯤꯗꯧꯔꯤꯒꯦ ꯍꯥ ꯅꯄꯥꯁꯤꯕꯨ ꯈꯨꯗꯛꯇ ꯁꯝ ꯄꯤꯕ ꯉꯝꯕ ꯂꯥꯏꯔꯣ ꯌꯥꯝ ꯊꯨꯅ ꯆꯥꯛꯁꯤ ꯆꯥꯅꯕ ꯇꯧꯔꯣ ꯂꯥꯎ
ซากเศร้าอย่าเดี๋ยวให้มันนั่งแต่ยัยนะคังละบดีเนี่ยงาพวกเราไปดงนักขับลิบนักสิ้นมาซาโดนังทุกไก่บัดนะนายายามังดูสุปุ่นนักเกียนขีบตามาสิปุ่มมาสิอิมานันซานุบะกกซากมาสิปุ่มลำบากลอยถุยงักตะเนี่ยเฮ้ยอิสานุปากกซากปะอิสานุปีลำเห็นบีวารักปังงำแต่บุปกลูบะอินาลานบันนี่ไอ้เดี๋ยวนี้พี่สาวรักกันนี่เนาะอีเท่ามาเต่าเจรุระเกน้อยน่ะสินะน้าวดังงังน่ะบัดไอเสน้อยปังงำดันน่ะสี่ทุ่งละบันนี่อาสมนันนงนี่เฮาเซนเทรตอนโดนบีดีมารู้สิน้าน่ะกกทุกละบันนี่นะมาปานทกไปอีกไกลดูนะมังกรเผาปะทุกขี้เจนุปาคอยบสุเฮาสิลูรุบะโกบันนี่นะตอนโดนบีคอยมูบูนะบสุทุกนิ่งมาเผารำมีกะรีนุนี่ไม่แก่งังดูโบนานอาซาปวดเลยหูดูบกี้โซ่ตัวนั้นก็เลยกระบษัทละสุดโตทุลักขี้เจนุ่งชีรุบะโกบันนี่นะมาสักตัวรักเจสูมีไปบักเรติปุยนี่เอาดิสิใจคุณชาวมังหากิปักขังงารีใบเสใจตารามังหาสูจิบะอังอังสวยหนาวมันเอาตอมที่นั่นลักเงาบีนี่ตัวดิสิมาทำสิสูพยายามดิทิ้งสิลักนั่นสิกิดีทุลักกระโดมันจีเฮียงมากตินะบะอังอังนับสู้บะสิ่งตัวเดิมเฮกหังใบตัวนี้คอยมุพัมลำบากตะกี้เขาเกิดตัวนั้นจัดลักกี้ตัวริงไงตุ่มนมตะกี้คนเจนละมันนะยามตับนักเกาหลีคุระเคยนึกตัวเดิมนั่งหนูรันดิซาเดนะน้ำมันนั่นไม่แค่พีนุคุมจิแล้วก็ลุ่มเลยนะมิสินะดูบุรุษคุระนะฮะคุยแต่ใหญ่พูดแบบดูกันเนี่ยตุ๊กยังตุ๊กไอ้กิสัมดอกคุยแต่ใหญ่นั่นลูกจิตนั่นกุกทกปีเรียบดูในกายแต่น่ะพีคุบตุ๊กลีนั่นดินุ้ยแต่ใหญ่ดูบุงเอาบรบีมีเลยซาบิพารามาเซอร์ซิบุมารู้กงพิจารณีมากิทับอับแต่เล็กแรงเขาสิกี้นั่งสุดลาลูมาเลยไก่นุคุระลาลูมาเลยไก่เดียลูกกงถ้วยเสียฮักิมันรออาทิตย์บุญปานังก้อยรูปนี้ซ้ำยาวจะสิเพาพี่กุบก็ทได้เสียฮารากิที่ให้เจอลาลูมาลีนั่งวันดีซ้ำยาวจะไปนี่นะพัดเจให้มีนั่นหนูชีดนั่นพักิตัวก็มาเกี่ยวกับบีอมุไปทุกแล้วก็เลยเช่นอ่างสิปังกันคุราวายกินายยุ่งได้เลยก็นายรู้ครกปีนาบุ้งหุ่มซ้ำตัวนักครผู้บีครใส่บีว่านักปุ่นสิเลี้ยดูสรุปพอดีไอ้คุยดูจะสักครั้งสิรอไอ้คุยได้เลยดีนั่งเสียมหาราณีตะกี้น่ะตัวไอ้เลยจะคิดดูขลุนักกอัตตังเย่สวยนักกมาซาโดวันวัคลตัวตอนบิสุงอยากอสุวัคลเลยค่ะครับนุ้ยได้จัดบ่ายเสียไอ้น่ะนุ้ยมุงกิทับไปข้างนุ้ยเต้าดูรอไรที่กระไรเด็กอีมุงกิทับไปข้างตรงนั้นบดินอีมาเลยได้เลยนั่งในตรงนี้ทับอักกำได้เลยเป็นนัดเด็ดอะด้วยเรดีครับน่ะเสียกตาไอ้นุ้ยได้ลากยุ่งได้เลยไปเสียไอ้ยังวาร์อีมาหน้ามุกใจอีบุงเอาหุ่มหน้ามุกใจอะดูกิสุมาทักตาไอ้กิสักเสียอุบยาบันนัดเตะปากคนสีดอกกิไอ้สิมวยกิมินายก็จ้ามันดารมอันนั้นก็ไปกินนุ่งไงไปสินี่อาศัยว่าเยาวเดสูที่ไม่บ่อยเลยดีไรไปซะนี่ก็จะให้ก็ยังมีนกไม่สักครั้งนะก็ปากข้างอะไรบ่อยเลยมาไปสินั่นสิดีปากข้างผมให้ดูปุตตารีเจ้าคริสต์กุศลมุบนุปานเห็นบันนี่ก็กวางมุสอาสมนักคอยมูนเทมนาอุดนะตอนโดนบิกิปุกนิงอลหันบดีกิตุงดาตอนโดนบิบุมาย่อมตำนับปูดุนหลักลำมีสักฮิสุนุมิดังไว้รำกีมังกรลำตาสินตุนเลยรำโอยมาเฮ้เขาดงลำบ่อยว่ามันบะกะริสาเกนังเอาสิไหนเนาะไอ้น่ะเสียตรามังะคักหันบะฮันูบะนังนะอีมาไก่กันนะเกสินนารีบันเอดนะสักตามังเลยยงเจ้าเฮกมันใครลุยดิกูอีมาสิมีเอาอะไรมามาเจอไอ้บุมีมองสิเดจังเอ็ดดอกเลี้ยวไอ้บุน่ะต้มตันน่ะฮันูบีไอเสียอวดปะเปียนจะดันน่ะมาตู้ที่บะข้างดับนังกี้กางมูสิงดอห้องนั้นก็ยุ่มสิดาจากใจไอ้จานน่ะบ่มึงหลักลับละข้างนี้นั่นงาสิเดียสุ่มจิตสินะตานะกันเด้อกิโอ้ยมาไก่โนสิเดียเฮ้ยอีมากิคอยมัวกันน่ะโนลูกกบปีมาสุ่มมังสิเดียปิเสียฮะข้างเปรี้ยกูข้างนี้เนี่ยเฮ้ยสิบุสิรำนี่ดาน้ำมันน่ะบักกระมังกิมาซาโนไก่มวยมาสิบุงเอาจ้ะมากิทบปะมาสุ่มนั่งอะไรสิบ่เฮ้ยมาก็ได้เด็กกี่มันน่ะบักกิมาซาเซ่น้ำมองนุปีนี่มาตั้งใจไงสิเด้อยุ่มเสียท้องไอ้ตัวปุสิลาบัดอีมาน้ำมองนุปีสิเราสิโลจะลงสุ่มมังสิสุ่มคิลเลยก็ทำมันไงเฮ้ยละอีมากิคอยมัวกะรีโนดานาตีนังกิสินุปีพังมันดับสิดามีกีสุรากรวนเต้าบนนุมิตาอ่างคุระแล้วก็ปุระกลิบไรมีฮอร์เรนสอยนั่นเนี่ยซาลันตานันตุกปะตาทุกปนิตะโกอีมากิคอยมูนังเสียมีคำนั้นที่ไงสิดาเนี่ยมีอย่างงั้งเสียอามองตุทินดูเขาหรือบันพันนี่เบม่าอิสุดีมารามกปีนี้นังคุระสินะอาซาปุไลบีกี่ไฮแล้วก็ทีมแล้วก็ปุระปุยนี่เนี่ยนังคุระเสียมาจะหยับทีบันนี้อาบุกเนี่ยนายยมพอกทิ้งดีกันแล้วสิไก่นุคุระไอ้บุเจนี่น่ะเจนบีเลยก็เขาสิกูยมน่ะมุทิ้งแกไอ้สิบ่เพราะนี่บุงก็หุ่มน่ะพูดบ่ได้ไอ้สิโรไอ้หรอ
ꯍꯩ ꯀꯩꯅꯣꯅꯦ ꯅꯣꯏꯒꯤꯁꯦ ꯑꯩ ꯑꯗꯨꯝ ꯀꯣꯛ ꯉꯥꯎꯔꯦꯗ ꯅꯠꯇꯦ ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯔꯕ ꯃꯧ ꯄꯨꯔꯣꯅ ꯍꯦꯛꯇ ꯅꯃꯪꯗꯐꯥꯎ ꯁꯣꯟꯕ ꯂꯦꯞꯇꯦ ꯃꯤꯅ ꯃꯧ ꯄꯨꯔꯒꯅ ꯃꯌꯨꯝꯗ ꯊꯤꯜꯂꯨꯒꯤ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯍꯩ ꯇꯨꯝ ꯂꯩꯌꯨ ꯅꯪꯅ ꯃꯁꯝ ꯌꯥꯎꯗꯕꯤ ꯑꯃ ꯄꯨꯔꯛꯄꯁꯤꯗꯗꯤ ꯑꯩꯗꯤ ꯃꯤꯒꯤ ꯆꯨꯔꯥ ꯀ꯭ꯔꯣꯟ ꯇꯧꯕꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕꯣꯏ ꯅꯤꯡꯉꯤ ꯍꯧꯖꯤꯛꯇ ꯋꯥ ꯉꯥꯡꯂꯛꯑꯒꯅꯤ ꯏꯃꯥꯁꯨ ꯑꯍꯟꯅꯤ ꯍꯥꯏꯕ ꯈꯪꯂꯛꯏꯁꯦ ꯅꯠꯇꯦ ꯏꯃꯥꯒꯤ ꯈꯣꯏꯃꯨ ꯅꯪꯕꯨ ꯄꯨꯅꯤꯅ ꯄꯨꯔꯛꯑꯗꯤ ꯃꯁꯝ ꯌꯥꯎꯕꯤ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯄꯨꯔꯛꯎ ꯃꯁꯝꯁꯨ ꯌꯥꯎꯗꯕꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯕꯨ ꯏꯃꯧꯅꯦꯗꯅ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯝꯗꯧꯅ ꯎꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁ ꯈꯜꯂꯨꯔꯒꯅꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯗꯨꯝ ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ ꯏꯃꯥꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯛꯄꯕꯨ ꯂꯩꯅꯥ ꯂꯩꯕꯤ ꯃꯁꯝ ꯍꯧꯗꯕꯤ ꯅꯨꯄꯤ ꯑꯃ ꯏꯃꯧꯅꯦꯅ ꯄꯨꯔꯒ ꯂꯥꯛꯏ ꯍꯥꯏꯕꯅꯤꯗ ꯑꯁ ꯏꯃꯥ ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯐꯖꯅ ꯇꯥꯛꯄ ꯀꯩꯗꯧꯕꯒꯦ ꯅꯪꯒꯤ ꯋꯥꯒ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯑꯩꯉꯣꯟꯗꯅꯦ ꯏꯃꯥꯒ ꯀꯧꯔꯛꯀꯅꯨ ꯏꯃꯥ ꯅꯪꯕꯨ ꯋꯥꯁꯦ ꯑꯝꯇ ꯃꯦꯟ ꯇꯥꯟꯅꯕ ꯈꯟꯅꯈꯤꯁꯤꯗ ꯑꯝꯇ ꯉꯥꯡꯅꯈꯤꯁꯤꯗ ꯇꯣꯟꯗꯣꯟꯕꯤꯁꯦ ꯂꯩꯅꯥ ꯂꯩꯕ ꯅꯨꯄꯤ ꯅꯠꯇꯦꯃꯤ ꯆꯍꯤ ꯈꯔ ꯑꯉꯥꯡ ꯑꯣꯏꯕꯗꯨꯗ ꯃꯕꯨꯡꯁꯤꯡꯅ ꯂꯝ ꯍꯦꯜꯂꯦꯅ ꯐꯥꯔꯒ ꯃꯔꯨ ꯀꯣꯛꯊꯣꯛꯈꯤꯕꯒꯤ ꯃꯁꯝ ꯌꯥꯎꯗꯕꯅꯤ ꯂꯩꯅꯥ ꯄꯛꯇꯅ ꯍꯧꯗꯕ ꯃꯁꯝ ꯅꯠꯇꯦꯕ ꯃꯁꯝ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯁꯛꯁꯦ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯉꯨ ꯅꯃꯧꯅꯦ ꯍꯥꯏꯕꯗ ꯅꯣꯞꯇꯕꯅꯤ ꯑꯩꯒꯤꯗꯃꯛ ꯃꯕꯨꯡꯁꯤꯡꯅ ꯐꯥꯔꯒ ꯃꯔꯨ ꯀꯣꯛꯄꯤꯔꯕ ꯅꯨꯄꯤꯁꯦ ꯅꯆꯥꯅ ꯂꯧꯗ꯭ꯔꯕꯗꯤ ꯅꯨꯄꯤ ꯃꯤꯔꯥꯏꯕꯒꯤ ꯄꯥꯞꯅ ꯃꯄꯣꯛ ꯇꯔꯦꯠꯂꯛ ꯄꯣꯛꯂꯁꯨ ꯅꯨꯡꯉꯥꯏꯕ ꯐꯪꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ ꯁꯥꯈꯤ ꯇꯣꯟꯗꯣꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯣꯏꯅꯦꯍꯦ ꯏꯃꯥꯒꯤ ꯈꯣꯏꯃꯨ ꯃꯁꯛ ꯃꯇꯧꯗꯤ ꯄꯪꯊꯤ ꯊꯤꯗꯦ ꯃꯁꯝ ꯌꯥꯎꯗꯕꯁꯤꯗꯤ ꯏꯃꯥꯗꯤ ꯋꯥꯈꯜꯒ ꯁꯤꯡꯅꯠꯇ ꯅꯠꯇꯕ ꯃꯌꯥꯝ ꯑꯃ ꯈꯜꯂꯨꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯇꯣꯟꯗꯣꯟꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯁꯥꯎꯅꯨꯀꯣ ꯏꯃꯥꯗꯤ ꯅꯠꯇ ꯅꯠꯇꯕ ꯋꯥꯈꯜꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯈꯟꯕ ꯑꯗꯨꯅ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯏꯃꯥ ꯚꯥꯞ ꯇꯥꯔꯦ ꯏꯃꯨꯡ ꯆꯪꯂꯁꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯕꯨꯡꯁꯤꯡꯗꯨꯕꯨ ꯃꯀꯣꯛꯀ ꯆꯥꯛꯄ ꯖꯥꯠꯂꯣ ꯃꯤ ꯂꯩꯁꯥꯕꯤꯁꯤꯕꯨ ꯃꯔꯨ ꯀꯣꯛꯄꯤꯔꯤꯁꯦ ꯍꯩ ꯏꯃꯥꯒꯤ ꯈꯣꯏꯃꯨ ꯑꯗ꯭ꯋꯥꯏꯗ ꯀꯨꯝꯍꯩ ꯌꯦꯡꯂ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯕ ꯃꯤ ꯊꯤꯔꯒ ꯃꯣꯏꯅ ꯅꯨꯄꯤ ꯁꯥꯕꯗ ꯎꯞꯄ ꯃꯁꯝꯗꯣ ꯑꯃꯨꯛꯇ ꯊꯨꯅ ꯋꯥꯏꯔꯨꯁꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯧ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯅꯅꯦ ꯃꯁꯝ ꯌꯥꯎꯗꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦꯗꯅ ꯋꯥꯔꯤꯅꯕ ꯇꯥꯔꯦ ꯍꯩ ꯁꯣꯝꯅꯁꯨ ꯇꯣꯟꯗꯣꯟꯕꯤ ꯃꯥꯅ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯊꯕꯥꯃꯥꯗꯤ ꯃꯕꯨꯛꯅꯤꯡ ꯋꯥꯖꯔꯤ ꯃꯄꯥ ꯃꯕꯨꯡꯁꯤꯡꯁꯨ ꯃꯍꯩ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯆꯠꯇꯨꯅ ꯃꯁꯜꯕꯨ ꯊꯤꯖꯩ ꯑꯁꯨꯝꯅ ꯍꯪꯕ ꯌꯥꯕ ꯍꯪꯂꯕꯒꯤ ꯇꯨꯡꯗ ꯈꯣꯏꯃꯨꯗ ꯇꯣꯟꯗꯣꯟꯕꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯁꯦꯡꯕ ꯄꯥꯎ ꯑꯃ ꯈꯪꯂꯕꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯨꯞꯅ ꯋꯥ ꯇꯥꯟꯅꯔꯤ ꯃꯗꯨꯗꯤ ꯇꯣꯟꯗꯣꯟꯕꯤ ꯑꯁꯤ ꯆꯍꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯧꯔꯤꯕ ꯑꯣꯏꯕꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯇꯣꯟꯗꯣꯟꯕꯤꯕꯨ ꯂꯧꯔꯨꯕ ꯍꯥꯏꯅ ꯑꯁꯨꯝꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯇꯨꯡꯗ ꯈꯣꯏꯃꯨꯒꯤ ꯌꯨꯝꯗ ꯊꯕꯥ ꯑꯃꯗꯤ ꯇꯣꯃꯥ ꯂꯥꯛꯇꯨꯅ ꯏꯆꯦ ꯆꯠꯅꯕ ꯆꯠꯅꯗꯕ ꯑꯩꯈꯣꯏ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯏꯆꯥꯁꯦ ꯑꯇꯣꯟ ꯑꯇꯥꯡꯅꯤꯉꯩꯗꯅ ꯑꯩꯈꯣꯏꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯆꯔꯛꯄꯅ ꯃꯌꯥꯅ ꯆꯥꯅꯕ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯐꯥꯎꯕ ꯊꯣꯡꯕ ꯍꯩꯕ ꯏꯆꯥ ꯅꯠꯇ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯍꯤ ꯅꯧꯔꯤꯕ ꯏꯆꯥꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯂꯝꯍꯦꯟꯕꯤ ꯏꯆꯥꯁꯦ ꯄꯨꯖꯈ꯭ꯔꯒꯦ ꯏꯆꯦꯍꯣꯏꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯉꯥꯏꯁꯦꯟ ꯑꯣꯏꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯇꯝ ꯈꯔꯗꯤ ꯏꯆꯥꯁꯦ ꯌꯨꯝꯕꯥꯂꯣꯟ ꯇꯥꯛꯆ ꯇꯝꯖꯈꯤꯒꯦ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯏꯆꯦꯍꯣꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯅꯃꯧ ꯑꯁꯤꯕꯨ ꯂꯧꯕ ꯂꯥꯛꯄꯤ ꯑꯁꯨꯝꯅ ꯊꯕꯥꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯕꯗ ꯁꯥꯈꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯕ ꯉꯝꯗ꯭ꯔꯤ ꯃꯔꯝꯗꯤ ꯃꯆꯥ ꯑꯁꯤꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯆꯍꯤ ꯇꯥꯡꯀꯛ ꯍꯦꯜꯂꯕꯁꯨ ꯃꯤꯒꯤ ꯃꯆꯥ ꯑꯁꯤꯗꯤ ꯆꯍꯤ ꯅꯧꯔꯤ ꯑꯄꯣꯛꯄ ꯄꯣꯛꯄꯤ ꯀꯅꯥꯅ ꯑꯁꯨꯛ ꯅꯧꯖꯔꯤꯕ ꯃꯆꯥ ꯅꯤꯉꯣꯜ ꯑꯁꯤꯕꯨ ꯃꯧꯒꯤ ꯁꯤꯡꯅ ꯆꯜꯍꯟꯅꯤꯡꯈꯤꯔꯣꯏ ꯍꯥꯏꯕ ꯃꯥꯁꯨ ꯇꯞꯅ ꯈꯟꯊꯗꯨꯅ ꯃꯁꯥꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯗꯨꯅ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯇꯣꯟꯗꯣꯟꯕꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯤ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯈꯔ ꯈꯖꯤꯛ ꯃꯕꯨꯡꯁꯤꯡꯅ ꯆꯩꯕꯕꯨ ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯅ ꯋꯥꯈꯜ ꯐꯠꯇꯅ ꯈꯜꯂꯤ ꯑꯩꯁꯤꯕꯨ ꯃꯣꯏ ꯃꯌꯥꯝꯒꯤ ꯆꯩꯐꯝꯂꯣ ꯍꯦꯛ ꯍꯥꯏꯔꯁꯨ ꯂꯝꯍꯦꯟꯕꯤ ꯅꯠꯇꯦ ꯆꯍꯤ ꯅꯧꯅ ꯆꯦꯟꯕꯁꯤꯕꯨ ꯑꯩ ꯏꯇꯣꯝꯇꯅ ꯍꯥꯏꯕꯅꯤꯗ ꯅꯣꯏꯅ ꯆꯩ ꯉꯥꯡꯗꯣꯏ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯄꯨꯕꯤꯔꯛꯏꯅꯣ ꯈꯪꯗꯦꯕ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯤꯆꯩꯁꯦ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯃꯤꯠꯁꯦ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯈꯨꯔꯥꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯄꯤꯔꯤ ꯑꯩ ꯆꯠꯈꯤꯕ ꯌꯦꯡꯍꯧꯕꯒꯤ ꯁꯛꯐꯝꯗꯣ ꯁꯨꯝ ꯎꯔꯒ ꯂꯩꯔꯦ ꯑꯩꯒꯤꯁꯤꯕꯨ ꯃꯗꯨꯒꯤ ꯁꯛꯊꯤꯕꯗꯣ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯃꯥꯜꯂꯦ ꯈꯨꯔꯥꯒꯤ ꯋꯥꯈꯜꯗ ꯈꯟꯕꯗ ꯃꯣꯏ ꯃꯌꯥꯝꯅ ꯆꯩꯔꯤ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯑꯩ ꯀꯔꯤꯝꯇ ꯆꯪꯗ꯭ꯔꯕꯅꯤ ꯊꯥꯏꯅ ꯃꯅꯤꯡꯒꯤ ꯈꯥꯇꯣꯟ ꯃꯤꯔꯥꯗꯣ ꯃꯥꯅ ꯆꯦꯜꯂꯨꯕ ꯅꯨꯄꯤꯗꯣ ꯃꯉꯣꯟꯗ ꯄꯤꯔꯛꯇꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯃꯦꯅ ꯃꯌꯥꯝ ꯇꯧꯅꯈꯤꯕꯗꯣ ꯈꯜꯂꯨꯔꯒ ꯏꯁꯥ ꯏꯇꯣꯝꯇ ꯀꯤꯅ ꯂꯣꯏꯔꯦꯗ ꯑꯩꯒꯤꯗꯃꯛ ꯈꯨꯔꯥꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯍꯧꯔꯣꯏ ꯈꯨꯔꯥꯒ ꯎꯅꯕꯁꯨ ꯐꯪꯗ꯭ꯔꯦ ꯑꯁ ꯋꯥꯈꯜꯒꯁꯤ ꯌꯥꯝ ꯋꯥꯏꯗ ꯑꯁꯨꯝꯅ ꯑꯉꯥꯡ ꯋꯥꯈꯜꯅꯤ ꯃꯁꯥ ꯃꯇꯣꯝꯇ ꯇꯣꯟꯗꯣꯟꯕꯤ ꯖꯥꯠꯀꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ
ꯈꯣꯏꯃꯨꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯑꯁꯨꯝ ꯆꯤꯡꯅꯔꯛꯄꯗꯒꯤ ꯑꯍꯤꯡꯗ ꯂꯣꯟꯅ ꯍꯧꯒꯠꯇꯨꯅ ꯈꯣꯏꯃꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯤ ꯃꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯕꯗ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ, ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯟꯅꯕ ꯃꯤ ꯊꯥꯒꯤ ꯇꯧꯔꯤꯉꯩ ꯇꯣꯃꯥꯜꯒ ꯊꯕꯥꯒ ꯄꯥꯈꯠꯅ ꯂꯥꯛꯇꯨꯅ "ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯁꯣꯝꯗꯒ ꯂꯩꯕ꯭ꯔꯣ? ꯑꯌꯨꯛꯇ ꯃꯆꯜ ꯂꯩꯔꯝꯗꯦꯗꯅ ꯃꯕꯨꯡꯁꯤꯡꯗꯣ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯅꯍꯧꯔꯤ꯫ ꯂꯝꯍꯦꯟꯕꯤꯗꯣ ꯌꯨꯝꯁꯤ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯑꯣ, ꯀꯛꯊꯣꯛꯄꯤꯔꯛꯑꯣ, ꯏꯈꯨꯠ ꯆꯥꯅ ꯋꯥꯔꯛꯆꯔꯨꯔꯒꯦ꯫ ꯏꯅꯥꯎ, ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯞꯅ ꯏꯪꯅ ꯀꯔꯤꯅ ꯐꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅꯁꯤ꯫ ꯏꯃꯧꯗꯣ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯨꯝꯁꯤꯗ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯅꯕ ꯁꯥꯒꯩꯒꯤ ꯑꯍꯜꯁꯤꯡꯁꯤꯒ ꯋꯥ ꯈꯟꯅꯔꯝꯂꯤꯕꯁꯤꯅꯤ꯫ ꯍꯩꯔꯛꯏꯁꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥꯗꯨꯅ ꯍꯦꯛꯇ ꯌꯨꯝꯁꯤꯗ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯏ ꯀꯥꯏꯅ ꯈꯤꯇꯪ ꯍꯦꯛꯇ ꯅꯝꯕꯗꯨꯗꯤ ꯇꯧꯕꯤꯔꯛꯀꯅꯨꯗ꯫ ꯅꯆꯥꯅꯨꯄꯥ ꯅꯨꯄꯤ ꯐꯪꯗꯕꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯄꯪꯕꯗꯨꯗ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯅꯝꯗꯅ ꯑꯃꯨꯛ ꯁꯦꯝꯕꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯄꯤꯔꯣꯏꯒꯦ ꯍꯥꯏꯗꯦꯗꯅ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤ, ꯌꯨꯝ ꯄꯥꯟꯕ ꯍꯩꯈꯤꯔꯣꯏ ꯍꯥꯏꯗꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯒ ꯄꯤꯒꯦ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯊꯕꯥꯅ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯀꯟꯈꯠꯂꯛꯄꯗꯨꯗ ꯁꯥꯈꯤꯁꯨ ꯇꯤꯡ ꯍꯦꯛ ꯂꯥꯎꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯥꯒꯩꯒꯤ ꯑꯍꯜꯁꯤꯡꯒꯤ ꯃꯃꯥꯡ ꯑꯣꯏꯕꯅ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯏꯅꯥꯎ, ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯁꯥꯎꯒꯠꯈꯤꯅꯨ꯫ ꯑꯁꯥꯎꯕ ꯄꯨꯝꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯧ꯫ ꯍꯧꯖꯤꯛ ꯀꯔꯤ ꯀꯝꯗꯧꯕꯅ ꯐꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯟꯅꯁꯤꯅꯦ꯫ ꯍꯩꯔꯛꯏꯁꯤ ꯑꯗꯨꯛ ꯐꯖꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯒ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯔꯒ ꯐꯪꯍꯧꯔꯣꯏꯗꯕ ꯆꯥꯛꯆꯥ ꯌꯨꯊꯛ ꯑꯣꯟꯁꯤꯟꯅꯕ ꯇꯨꯀꯠꯆꯩꯗ꯫ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯀꯥꯎꯊꯣꯛꯄꯤꯔꯣ꯫ ꯏꯆꯥꯒꯤ ꯃꯆꯤꯜ ꯑꯃꯨꯛꯇ ꯍꯪꯖꯒꯦ, ꯏꯆꯥꯅꯨꯄꯤꯒꯤ ꯃꯆꯤꯜ ꯍꯦꯛ ꯇꯥꯕꯒ ꯂꯦꯝ ꯑꯝꯇ ꯊꯥꯔꯣꯏ, ꯃꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ꯫ ꯁꯥꯈꯤꯁꯨ ꯁꯥꯎꯔꯞ ꯇꯧꯅ "ꯍꯩ, ꯏꯃꯨꯡꯗ ꯂꯩꯕ ꯅꯣꯏ ꯇꯥꯕ꯭ꯔꯥ? ꯃꯧꯗꯣ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯎ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔꯅ ꯇꯣꯟꯗꯣꯟꯕꯤꯕు ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ꯫ "ꯏꯃꯥꯒꯤ ꯇꯣꯝꯕꯤ, ꯁꯤ ꯏꯃꯥꯗ ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯏꯆꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ? ꯁꯤ ꯏꯃꯥꯗ ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯏꯆꯥꯅ ꯀꯅꯥꯕꯨ ꯀꯤꯔꯤꯕꯅꯣ? ꯅꯄꯥꯒꯩꯒ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯁꯤ ꯁꯦꯡꯅꯅꯦ ꯃꯌꯦꯡ ꯃꯃꯥꯡꯁꯤꯗ ꯑꯃꯨꯛꯇ ꯈꯨꯝꯃꯨ." ꯇꯣꯟꯗꯣꯟꯕꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ "ꯏꯃꯥ, ꯑꯩ ꯏꯈꯣꯡꯅ ꯊꯣꯡꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯄ ꯅꯠꯇꯦ." ꯇꯣꯃꯥꯜ ꯁꯥꯎꯅ ꯆꯪꯂꯛꯇꯨꯅ ꯇꯣꯟꯗꯣꯟꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ "ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯍꯥꯠꯇꯨꯅ ꯏꯀꯥꯏꯕ ꯄꯤꯕ? ꯑꯩꯈꯣꯏꯅꯗꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯒꯗꯕꯒꯤ ꯀꯟꯕꯤꯒꯦ ꯈꯜꯂꯒ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯃꯣꯠꯄ ꯀꯣꯝꯗ ꯆꯣꯡꯊꯒꯦ ꯈꯟꯕ? ꯅꯪ ꯅꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯕ ꯅꯠꯇ꯭ꯔꯣ? ꯃꯧ ꯌꯥꯝ ꯑꯣꯏꯅꯤꯡꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕ? ꯌꯨꯝꯁꯤꯗ ꯅꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯥꯏ? ꯑꯃꯨꯛ ꯍꯟꯅ ꯅꯄꯥ ꯃꯥꯏꯀꯩ ꯌꯦꯡꯂꯒꯦ ꯅꯤꯡꯒꯅꯨ꯫ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯂꯩꯒꯗꯕ ꯅꯪꯅ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯨꯅ ꯂꯩꯕ? ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯖꯔꯣ꯫ ꯃꯃꯥ, ꯀꯔꯤ ꯌꯦꯡꯂꯤ? ꯌꯨꯝꯗ ꯆꯠꯁꯤꯜꯂꯣ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯁꯤꯈꯤꯕ ꯀꯨꯏ꯫ ꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯠꯇꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯃꯥꯜꯅ ꯁꯥꯎꯅ ꯊꯕꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤ꯫ "ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯏꯀꯥꯏꯕ ꯄꯤꯕ, ꯃꯔꯜ ꯃꯊꯨꯝ ꯀꯌꯥꯝ ꯂꯩꯕ, ꯁꯪꯒ ꯄꯪꯒ ꯂꯩꯕ ꯏꯃꯨꯡꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯄꯥꯝꯗ꯭ꯔꯤꯕ? ꯃꯔꯨꯝꯗꯒꯤ ꯑꯣꯜꯂꯛꯄ ꯐꯥꯎꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯆꯥꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯃꯧ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯖꯔꯕꯗꯨ ꯃꯉꯥꯏꯔꯦꯅꯦ꯫ ꯃꯈꯣꯏ ꯈꯛꯇꯔꯣ ꯏꯖꯠ ꯂꯩꯔꯤꯕꯁꯦ? ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯃꯈꯣꯏꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯦ ꯑꯩꯅ ꯄꯨꯟꯁꯤꯗ ꯀꯥꯎꯒꯗꯕ ꯂꯩꯇꯦ꯫ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯜꯂꯒ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯅꯤ ꯀꯩꯅꯣ? ꯑꯩꯈꯣꯏꯁꯨ ꯌꯨꯝꯕꯥꯂꯣꯟ ꯈꯪꯗ꯭ꯔꯤꯕ ꯈꯣꯝꯅꯝ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ ꯃꯆꯥꯁꯦ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯖꯗꯦ꯫ ꯃꯆꯥ ꯅꯤꯡꯒꯣꯜꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯑꯍꯤꯡ ꯂꯥꯛꯇꯨꯅ ꯄꯨꯈꯤꯕ ꯉꯝꯕ ꯃꯃꯥ ꯃꯄꯥ ꯅꯣꯏꯒꯤ ꯅꯆꯥꯅꯁꯨꯅꯕꯨ ꯀꯌꯥꯝ ꯖꯨꯠ ꯆꯥꯔꯨꯅꯤꯒꯦ? ꯈꯜꯂꯨꯔꯒꯅꯤ ꯑꯩ ꯏꯁꯤ ꯁꯨꯝ ꯍꯥꯏꯒꯠꯂꯛꯇꯧꯔꯤꯗ꯫ ꯁꯥꯈꯤ ꯑꯩꯁꯦ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯃꯁꯨ ꯆꯍꯤ ꯁꯨꯏ ꯈꯪꯗꯦ ꯁꯨꯗꯤ ꯈꯪꯗꯦ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯃꯛꯀꯤ ꯁꯛꯇꯥ ꯀꯩꯗꯥꯅꯤ ꯌꯦꯡꯗꯅ." ꯅꯨꯄꯤ ꯑꯃꯅ ꯁꯥꯈꯤꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ "ꯍꯩ ꯁꯥꯈꯤ, ꯌꯥꯔꯦ, ꯍꯧꯖꯤꯛꯅ ꯃꯧ ꯑꯁꯤ ꯄꯥꯝꯗꯦꯗꯅ ꯏꯟꯊꯣꯛꯂꯨꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯏꯟꯊꯣꯛꯂꯝꯂꯕꯅꯤꯅ ꯁꯣꯝꯗ ꯀꯔꯤꯅ ꯐꯕ ꯍꯥꯏꯗꯣ ꯇꯥꯟꯅꯔꯒ ꯋꯥꯁꯦ ꯄꯦꯟꯁꯤꯟꯅꯅꯕ ꯇꯧ꯫ ꯐꯖꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯑꯄꯦꯠꯄ ꯂꯩꯈꯣꯝꯒꯨꯝꯕ ꯅꯃꯧ ꯑꯁꯦ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯂꯒꯅꯦ ꯏꯪꯅ ꯆꯤꯛꯅ ꯅꯅꯤ ꯅꯃꯧ ꯄꯥꯟꯃꯤꯟꯅꯔꯣ." ꯑꯁꯨꯝꯅ ꯄꯦꯟꯗ꯭ꯔꯕꯁꯨ ꯄꯦꯟꯗꯅ ꯁꯥꯈꯤ ꯇꯧꯗ ꯌꯥꯗꯕ ꯃꯊꯧ ꯑꯣꯏꯕꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯈꯣꯏꯃꯨ ꯑꯃꯗꯤ ꯇꯣꯟꯗꯣꯟꯕꯤꯕꯨ ꯀꯩꯅꯥ ꯀꯠꯂꯝꯃꯤ꯫ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯄꯨꯝꯕ ꯁꯝꯖꯤꯟꯈ꯭ꯔꯦ꯫ ꯇꯣꯃꯥꯜ ꯑꯃꯗꯤ ꯊꯕꯥꯅ ꯃꯆꯥꯅ ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯁꯥꯎꯖꯔꯕꯁꯨ ꯁꯥꯈꯤꯒꯤ ꯋꯥꯈꯜꯗꯗꯤ ꯃꯈꯣꯏꯕꯨ ꯍꯟꯊꯅ ꯈꯟꯕꯒꯤꯅꯤ ꯍꯥꯏꯅ ꯐꯠꯇꯅ ꯈꯟꯈ꯭ꯔꯦ꯫ ꯀꯩꯅꯥ ꯀꯠꯄ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯗꯅꯤ ꯁꯥꯈꯤ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ "ꯍꯩ ꯃꯧ, ꯇꯥꯕ꯭ꯔꯥ? ꯑꯌꯨꯛꯁꯤ ꯊꯦꯡꯂꯕꯅꯤ, ꯌꯥꯍꯧ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯃꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯙꯨꯞ ꯃꯩꯔꯥ ꯀꯠꯈ꯭ꯔꯕꯅꯤ꯫
nakhong na thong na yum sida mawoirani do haina laklabani na ngasidagi mawoibagi sapsabi mathau do tawba tabani lamtu ka se sit singal tawraga laidu ka sikalala si loiraga sa amu thonggadabani Tondonbi Sakhi na haribadu Sakhi bu kibana thabak pumba tawnabu hotnai adubu imungi thabak amata su haiba nate aduna chap chap leptru nai hai maungnaw kari yenglibano nangona natro aina matam si thengle thabai khang mayam si thuna loisilu haribasya kana lakton tawba ngairibano ima lai du kat padi loiri chak thongbadi e haiti layum pani di khanglaga kari sak thongbai taba noi nama na pa masani izat yoni ta khangbaduna di nathibong sa na sak phawa thongba takpirak tabran he nang sunik layum pani haiba khanglabadi naya sa na sak si phawbadi thongba hirak pa yaina aigi wadi haigera hayora ngamnaba thong ai si yum sida sak thongnaba leiramba minai na tinge asumna sauri bani haiduna Sakhi na Tondonbi bu otpa yaba makai otpiri koi musu mamagi sau taningraduna nangkhoida thabak subu satkre Tondonbi ahin kaya kaptuna khangse Ima papa noi na chai bo nung si trabo noi na ba illu da ba na chai se kasi dia wa pam da tar ai kya wa pe to se umira ro ai na khala bra noi bo ai wa re ma ai bo mu ta khak piyo ai nei thak irang da tawram trabadi na si ai ko da tari ba wa ba si taram loi ko pu ba thang ba gam traba mai sa lak te hingi ba hi pun si se ai sa no hen chabane Ima pagi atang inda wakal tilu baiti wasa bataban ay nungayan papapun si pumba ay isa na mangan kibani ay na mangan kibani ay nungay papun si do pang na bay ho na kini asum na Tondonbi akhangkan binupi amagi saklo lawduna Sakhi na mabu otlabasu nongmata wai ko bahairamti Sakhi su thoina phattaba nupi di nati asoibana miyoibagi wakhalbu lamsing khibanani Tondonbigi matau uraga mamaubu koina sauruba ngamdi adugi sumathakta yumgi ahalla simani aduna wakhal munna khanthare aina tawribase chumlibrane aigi miyot minai khangmada mamittagi mapi kangsatribi imau sinatana aina samu haksang sonjilakla matamta aigi ni haibada kanasu lairoi ko ngehaki asaubana lansatrabi imau asida aigi soibu khuding pudok turiba ise kaya wakal pelam labno yum masigi ahal oiba ina imung asida isaga imogagi marak asumna asako may hagatna leirabadi isa imogi yumbal kairani yumban manthong khangdabi imung haibado aigi asoibana soidana oikragani themjin bigadaba aina isa imogi marakta lei singe khallabadi pumnamak mang tang haida oirani adunadi aise ahal lama oina haukibu pumba pentoklaga ichamadi imogi mapung phabu punsi magidaba ai henglage asumna Sakhina asawu pumba na thaikrabada masa mamung anibu amata oiba mityengna yenglabada Tondonbi amadi khoimugi yumbal marat chetna ingna tapna nungsi sanana panma yumbal ama oiduna nungaina pankhiramni